Lakle lakle Inspector Tayai Ahan bamaktada Inspector Tayai tabiribasing James Hayruzamna taramnok chobagalena ikoknona khurumjari ngasi supuduna laksari Inspector Tayai Chatrek ka kunthra mari subatangka ngasi gi tangka asisu Inspector Tayai gi wari paring asi bunung sibibasingi damak tongan wari kaya pujarak semjari basingi manungda ngasi gi wari sisu wari makhalam ababa sing losin minasi hatabadi nakanda thaminasi tabishi pare moi makhadi ai kono wari sanas ai mahak ke mayu maktadale makhata ba paw ai ga mo phonasi phani sir adudi sir ai thamjare sir thamo moi as krino sir mohi na ngang masina sir joro magi haibam thok dong hai basina sir chumdi chumine sir krino magi mayum sida leiri se gari ki garage po phane am leine sir krino police hoibase kuira kanda jcb bijalo sir gamai sir krino khra leiraga police ta sau thabak torom basina mu bhot ka lepkhanara adi as krino thika toromadi gi bhot lepa police horamadi gi su bhot lemna rakpa as bhot lemna bagi lambi sidi adum leiba jani hairiba lambi mapa du da pop tare de adum bhot che thok lepage mla minister che dum oiba jani tawbagi di mla minister oiba haibase dum saubo oiga doribani asaubo oiba haibase tawge haibada tawbo ngamga dorini do masigi damakta su oiba tai ko as khangde de sir aikoina si krino piba pham suna taba pham sigi damak krino sahi manga gi du dabu mokoina as khangde de sir kri ha gi dabno khangde de gamai chana batausi aseng machum karino haibado thigat patabani police officer maram leitana thawai mangbadi yabanati lamdam narakani mara leba singado phagatuna cherak pino khonagadam amabore kanana lalibino karina lalibino mi amabu sibagi cherak haibadi hekto pibi yabanati chalo gari thomo funny sir as man ta de wajeki matam sidi ko amana ma hai gamen ta bana the khangdi ko aisu dimpar gai do jcb gai do leiraga Tamelong da tawkhai raga karino nungai na bhole paga leisra khangdi gamai chalo ne funny sir as kimen man ta de sir double bazala sir amuto sangjar ke sir oh tamba chango sir chida lady masigi report se inspector tene pirak report mani sir laikhidraba cdpo sanjay bakasi tongan ba case khra de channel ma ya hebagi report ma khak sir tene pirak ban aduga sir te gi tongan bo phama mana sir haribisi magi mathakta su departmental magi mathakta inquiry tawnabagi case khara su leiramba yabagi othokpa lei haina pal tampa adudi mana pan mero adudi khoi somdai chakadaban sir wafam asidi mahangna tabo wafam dagi aibu ningsinglakpani sesida di ibe yaudi good aduni asingbo officer magi masat magi mathaw haibadadun yam singna haraido inspector te kanano haibadu de ino no santona talogi mathok tadi amore case asi suma ki jaga da tholobani na karino haibadu di mana yam kumna thijalaga soidana report ma pirakane haibagi thajable hauji khwadi ngali wafam di police officer ma bulambi de thalaga mapunsi mangna nabagi dama angakpani nomai maru taruk kapsinra tasingna case asi araiba case amadi orodori tampa sir aduni sir nomai maru tarupu sir masidi yamna tamthina kariguma thodok amaga mari leinana laman khombagumba sir te su panbirako wafam da sir cdpo sanjay sibu sir hana cdpo oidringe da sir kari atopa case da tampa madugi oiba departmental inquiry ma khoi yamna kana satram honar mahak ke punsi de kari thokibagi kedoge haibadu de aina mafam asida huji haibadi nuaira madu punamak sing adu soidana maki inspector te ena sang kani khal case asi mahana pari banina mahak kanano karino haibadu kumna thigalakin madugi report ma thumatam dai pinu bonaki adugo monda su nahana tamko madudi tholeba case asi matang da cdpo sanjay kanano ma ke haukiba ma ki career da kari case sing thenaki aduga ma gi mathakta kari case mayuk nari habadu ai komna piraga hayo
ꯐꯒꯅꯤ ꯁꯔ ꯁꯔ ꯑꯗꯨꯗꯤ ꯐꯔꯦ ꯐꯔꯦ ꯑꯩ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯁꯟꯖꯦꯒꯤ ꯃꯔꯝꯗ ꯑꯩ ꯊꯤꯒꯠꯅꯅꯕꯗꯨ ꯑꯩ ꯍꯥꯏꯈ꯭ꯔꯒꯦ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯑꯩ ꯑꯊꯨꯕ ꯃꯇꯝꯗ ꯔꯤꯄꯣꯔꯠ ꯄꯤꯔꯛꯅꯕ ꯍꯥꯏꯒꯦ ꯐꯅꯤ ꯁꯔ ꯑꯗꯨꯗꯤ ꯑꯩ ꯊꯣꯛꯆꯔꯒꯦ ꯁꯔ ꯐꯔꯦ ꯐꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯑꯩ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕꯁꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯕꯨ ꯑꯩ ꯀꯔꯝꯅ ꯂꯣꯠꯁꯤꯟꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯊꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯑꯁꯦꯡꯕ ꯄꯨꯝꯅꯃꯛ ꯈꯪꯂꯒꯅ ꯑꯩꯒꯤ ꯆꯪꯖꯐꯝ ꯂꯩꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯀꯩꯗꯧꯔꯒꯦ ꯍꯥ ꯀꯔꯤꯅꯣꯗ ꯀꯞꯄꯤꯔꯣ ꯀꯩꯅꯣ ꯅꯪ ꯇꯧꯏꯗꯨꯕꯣ ꯇꯥꯃꯣ ꯅꯠꯇꯦ ꯀꯔꯤ ꯇꯧꯔꯒꯦꯕ ꯀꯔꯤꯁꯨ ꯇꯧꯗꯦ ꯑꯁꯣꯝ ꯌꯨꯝꯗ ꯑꯅꯥꯕ ꯌꯥꯎꯋꯦꯅ ꯁꯨꯝ ꯄꯥꯎ ꯇꯝꯃꯛꯄ ꯑꯗꯩꯗ ꯑꯩ ꯁꯨꯝ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯅ ꯏꯍꯦ ꯑꯁꯣꯝꯗ ꯏꯃꯥ ꯈꯣꯏ ꯀꯔꯤ ꯈꯣꯏ ꯅꯥꯔꯦ ꯄꯥꯕꯨꯡ ꯈꯣꯏ ꯅꯥꯔꯦ ꯍꯥꯏꯔꯁꯨ ꯑꯩꯉꯣꯟꯗ ꯅꯪꯅ ꯄꯥꯎꯗꯨ ꯄꯤꯔꯛꯀꯗꯧ ꯅꯠꯇ꯭ꯔꯣ ꯅꯪꯁꯨ ꯌꯥꯏ ꯑꯁꯣꯝꯒꯤ ꯏꯃꯥ ꯄꯥꯕꯨꯡꯁꯨ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅꯤ ꯁꯣꯝꯗ ꯂꯩꯔꯤꯕꯁꯨ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯑꯗꯨꯕꯨ ꯁꯣꯝꯗꯗꯤ ꯁꯣꯝꯅꯇꯪꯒꯤ ꯏꯃꯥ ꯈꯛꯇ ꯉꯥꯏꯔꯦ ꯄꯥꯕꯨꯡꯗꯤ ꯂꯩꯕ ꯅꯠꯇ꯭ꯔꯦ ꯑꯗꯨꯕꯨ ꯅꯪꯅ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤ ꯅꯅꯤꯡ ꯊꯨꯡꯗꯕ ꯏꯃꯥꯗꯁꯨ ꯇꯝꯒꯗꯕꯅꯤ ꯑꯩꯉꯣꯟꯗꯁꯨ ꯇꯝꯒꯗꯕꯅꯤ ꯑꯁꯣꯝꯒꯤ ꯅꯪꯒꯤ ꯏꯄꯥꯝꯂꯣꯝꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗꯁꯨ ꯇꯝꯒꯗꯕꯅꯤ ꯀꯩꯗꯧꯔꯒꯦꯕ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨ ꯀꯅꯥꯅꯣ ꯌꯥꯝꯅ ꯀꯟꯅ ꯉꯝꯗꯕ ꯅꯠꯇꯦꯗ ꯄꯥꯕꯨꯡꯗꯣ ꯃꯁꯥ ꯉꯝꯗꯦꯅ ꯇꯧꯕꯅꯤ ꯀꯗꯥꯏꯅꯣ ꯑꯩꯈꯣꯏ ꯔꯣꯕꯦꯟꯗ ꯑꯩ ꯐꯣꯟ ꯇꯧꯒꯦꯕ ꯌꯥꯅꯤꯌꯦ ꯇꯧꯔꯣꯅꯨ ꯌꯥꯅꯤꯌꯦ ꯅꯠꯇꯦ ꯑꯩꯈꯣꯏ ꯔꯣꯕꯦꯟꯗ ꯇꯧꯒꯦꯃꯤ ꯏꯁꯦ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯀꯔꯤꯅꯣ ꯏꯃꯥ ꯈꯣꯏ ꯄꯥꯕꯨꯡ ꯈꯣꯏ ꯅꯥꯔꯤ ꯈꯣꯠꯂꯤꯗꯣ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯏ ꯍꯥꯏꯔꯛꯇꯦ ꯑꯩ ꯑꯝꯇ ꯍꯪꯒꯦꯕ ꯌꯥꯔꯅꯤꯌꯦ ꯌꯥꯝꯅ ꯀꯟꯅ ꯉꯝꯗꯕ ꯅꯠꯇꯦꯕ ꯌꯥꯔꯅꯦꯕ ꯍꯧꯖꯤꯛꯇꯤ ꯐꯔꯦ ꯐꯔꯦ ꯀꯔꯤꯅꯣ ꯍꯟꯗꯛꯁꯤ ꯑꯩꯅ ꯗꯦꯜꯂꯤꯗꯒꯤ ꯍꯜꯂꯛꯄꯗ ꯅꯪꯁꯤ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯔꯗꯅ ꯑꯩ ꯂꯥꯛꯄꯗꯁꯨ ꯌꯥꯝꯅ ꯍꯔꯥꯎꯕꯩ ꯃꯑꯣꯡꯁꯨ ꯃꯥꯟꯗꯦ ꯑꯗꯨꯒ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯄ ꯃꯥꯟꯕ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯈꯪꯗꯦ ꯀꯔꯤꯒꯨꯝꯕ ꯆꯦꯟꯖꯦꯁ ꯑꯍꯣꯡꯕ ꯑꯃꯗꯤ ꯅꯉꯣꯟꯗ ꯑꯩꯅ ꯎꯕ ꯐꯪꯉꯤ ꯑꯩ ꯀꯔꯤ ꯍꯥꯏꯗꯧꯅꯣ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯦꯀꯣ ꯑꯁ ꯌꯥꯔꯦꯕ ꯑꯗꯨꯃꯥꯏꯅ ꯈꯟꯒꯅꯣꯕ ꯏꯟꯗꯣ ꯑꯩ ꯋꯥꯏꯒꯦ ꯑꯩ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡ ꯆꯥꯗꯕ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯂꯩꯔꯤ ꯅꯄꯨꯔꯣꯏꯕꯗ ꯂꯣꯏꯅ ꯇꯝꯒꯗꯕꯅꯤ ꯀꯔꯤ ꯇꯧꯔꯦ ꯀꯔꯝ ꯇꯧꯔꯤ ꯀꯔꯤ ꯊꯣꯛꯑꯦ ꯊꯕꯛ ꯑꯁꯤ ꯂꯣꯠꯁꯤꯜꯂꯒꯅꯦ ꯑꯐꯕ ꯑꯣꯏꯕ ꯀꯩꯁꯨ ꯂꯩꯇꯕꯅꯤ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗ ꯅꯤꯡꯉꯝꯗꯕ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯥꯏ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯅꯪꯒꯤꯗꯨ ꯀꯔꯤ ꯅꯤꯡꯉꯝꯗꯕꯅꯣ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯅꯪꯒ ꯑꯩꯒ ꯂꯨꯍꯣꯡꯉꯛꯈꯤꯕꯁꯨ ꯃꯇꯝ ꯑꯇꯦꯟꯕ ꯈꯔꯗꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯏꯅꯔꯒ ꯂꯨꯍꯣꯡꯉꯛꯄꯅꯤꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯗꯗꯤ ꯅꯪꯒ ꯑꯩꯒ ꯅꯨꯡꯁꯤꯅꯔꯛꯄꯁꯨ ꯅꯠꯇꯦ ꯅꯪꯒꯤꯁꯤꯕꯨ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯅꯪꯒꯤ ꯅꯨꯡꯁꯤꯅꯕ ꯂꯩꯍꯧꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯒꯤ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯒꯦ ꯑꯩꯉꯣꯟꯗꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯕ ꯐꯩꯀꯣ ꯂꯣꯠꯁꯤꯟꯕꯗꯤ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏ ꯑꯁ ꯀꯩꯅꯣ ꯗꯥꯊꯥꯅꯤ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦꯕ ꯀꯔꯤꯅꯣꯕ ꯅꯪꯒꯤ ꯅꯉꯣꯟ ꯅꯇꯧ ꯈꯔꯗꯨꯗꯗꯤ ꯑꯩꯅ ꯆꯤꯡꯅꯕꯗꯤ ꯐꯥꯎꯏ ꯑꯗꯨꯕꯨ ꯃꯔꯝ ꯂꯩꯇꯅ ꯑꯩ ꯃꯤꯉꯣꯟꯗ ꯃꯔꯥꯟ ꯁꯤꯕꯁꯨ ꯑꯩ ꯊꯣꯏꯅ ꯄꯥꯝꯗꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯍꯤꯡꯃꯤꯟꯅꯕ ꯊꯃꯣꯏ ꯁꯦꯡꯅ ꯂꯩꯃꯤꯟꯅꯕꯗꯣ ꯃꯗꯨꯅꯤ ꯑꯩꯅ ꯄꯥꯝꯕ ꯍꯧꯈꯤꯕꯁꯤꯡ ꯑꯗꯨꯗꯤ ꯍꯧꯈ꯭ꯔꯦ ꯑꯩ ꯃꯗꯣꯝꯗ ꯅꯤꯟꯗꯥ ꯇꯧꯕ ꯑꯩ ꯀꯩꯁꯨ ꯄꯥꯝꯗꯦ ꯑꯗꯨꯒ ꯉꯁꯤ ꯐꯥꯎꯕ ꯅꯪꯒ ꯑꯩꯒ ꯂꯩꯃꯤꯟꯅꯕꯗꯁꯨ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯀꯤ ꯃꯔꯝꯗꯗꯤ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤꯁꯨ ꯍꯥꯏꯗꯕ꯭ꯔꯥꯅ ꯑꯩꯅ ꯈꯜꯂꯤ ꯗꯥꯊꯥꯅꯤꯜ ꯑꯗꯨꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯐꯔꯦ ꯉꯥꯏꯈꯣꯅꯦ ꯑꯩ ꯅꯍꯥꯟ ꯗꯦꯜꯂꯤꯗ ꯆꯠꯂꯝꯗꯥꯏꯗ ꯎꯄꯨꯁꯤꯗꯩꯗ ꯂꯨꯄꯥ 50,000 ꯑꯩꯅ ꯇꯣꯉꯥꯟꯅ ꯊꯝꯃꯝꯕꯅꯤ ꯑꯗꯣ ꯄꯩꯁꯥꯁꯤ ꯂꯩꯔꯝꯗꯦ ꯅꯪ ꯀꯔꯤꯗ ꯁꯤꯖꯤꯟꯅꯒꯦ ꯅꯪꯅ ꯁꯤꯖꯤꯟꯅꯕ ꯂꯩꯔꯒꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯌꯨ 50,000 ꯑꯩꯅ ꯁꯤ ꯊꯝꯕꯗꯨꯕꯨ ꯅꯪ ꯎꯕ꯭ꯔꯥ ꯅꯪꯕꯨ 50,000ꯗꯣ ꯍꯣꯏ ꯏꯃꯥꯈꯣꯏ ꯑꯩ ꯑꯁꯣꯝꯗ ꯄꯩꯁꯥꯗꯣ ꯄꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯔꯣꯕꯦꯟꯅ ꯌꯥꯝ ꯊꯨꯅ ꯁꯤꯡꯉꯛꯀꯅꯤ ꯍꯥꯏꯕꯅꯤ ꯀꯩꯁꯨ ꯌꯥꯝꯅ ꯀꯨꯏꯔꯣꯏꯅ ꯍꯥꯏ ꯄꯩꯁꯥ ꯁꯤꯡꯕ ꯑꯃꯁꯨꯡ ꯁꯤꯡꯗꯕꯩ ꯋꯥ ꯅꯠꯇꯦꯗ ꯏꯃꯥꯈꯣꯏ ꯄꯥꯕꯨꯡꯈꯣꯏ ꯅꯥꯔꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯃꯤꯗꯨꯅ ꯀꯩꯒꯤꯅꯣ ꯅꯠꯇꯦ ꯑꯩꯁꯤꯕꯨ ꯃꯤꯇꯣꯞꯂꯕ ꯑꯩꯉꯣꯟꯗꯁꯨ ꯅꯪ ꯍꯥꯏꯐꯝ ꯊꯣꯛꯇ꯭ꯔꯣ ꯅꯨꯄꯤ ꯅꯣꯏꯒꯤ ꯊꯃꯣꯏꯁꯦ ꯑꯉꯛꯄꯅꯤ ꯅꯈꯣꯏꯅ ꯂꯣꯠꯀꯦ ꯌꯥꯎꯅ ꯂꯣꯠꯈ꯭ꯔꯕꯗꯤ ꯄꯇꯥꯜꯗ ꯂꯥꯞꯅ ꯂꯩꯔꯣꯟꯅꯨꯡꯗ ꯆꯟꯈꯤꯕꯒꯅꯦ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯍꯥꯏꯗꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯉꯝꯃꯤ
ꯑꯗꯨꯒ ꯀꯔꯤꯁꯨ ꯅꯠꯇꯕꯗꯅ ꯅꯈꯣꯏꯁꯦ ꯌꯧ ꯇꯧꯔꯒ ꯍꯥꯏꯗꯣꯛꯍꯟꯅꯤꯡꯗꯕ ꯈꯪꯍꯟꯅꯤꯡꯗꯕ ꯋꯥꯐꯝꯗꯅꯅꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯤꯄꯨꯝ ꯇꯤꯡꯅ ꯈꯪꯍꯟꯕ ꯉꯝꯕꯒꯤ ꯊꯧꯅꯥꯗꯣ ꯅꯈꯣꯏ ꯅꯨꯄꯤꯗ ꯂꯩ ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯅꯥꯕꯗ ꯑꯩꯒꯤ ꯀꯔꯤꯒꯨꯝꯕ ꯊꯧꯗꯥꯡ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯁꯤꯔꯣ ꯑꯩꯁꯨ ꯑꯩꯒꯤ ꯏꯀꯨꯕꯣꯛꯅꯤ ꯑꯩꯒꯤ ꯏꯅꯦꯝꯕꯣꯛ ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯨꯡꯁꯦ ꯑꯩꯒꯤꯗꯤ ꯀꯅꯥꯅꯣ ꯐꯔꯦꯁꯦ ꯑꯩꯈꯣꯏ ꯔꯣꯕꯤꯟꯗ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯐꯣꯟ ꯇꯧꯔꯛꯀꯦ ꯑꯗꯨꯒ ꯀꯌꯥꯝ ꯁꯣꯛꯏꯅꯣ ꯀꯌꯥꯝ ꯅꯥꯔꯤꯅꯣ ꯀꯔꯤꯅꯣ ꯄꯩꯁꯥ ꯀꯔꯤ ꯗꯔꯀꯥꯔ ꯂꯩꯒꯦ ꯅꯪꯅ 50,000 ꯄꯤꯈꯤꯕꯗꯣ ꯋꯥꯠꯂꯒꯅ ꯑꯩꯅ ꯇꯉꯥꯏ ꯐꯗꯕꯁꯤꯡꯗꯣ ꯂꯣꯏ ꯄꯨꯊꯣꯛꯀꯗꯣꯏꯅꯤ ꯃꯣꯏ ꯇꯥꯃꯣ ꯌꯥꯔꯅꯤ ꯋꯥꯠꯂꯀꯥꯟꯗ ꯍꯥꯏꯔꯛꯀꯦꯕ ꯑꯩꯈꯣꯏ ꯔꯣꯕꯤꯟꯗ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯨꯔꯅꯨꯀോ ꯌꯥꯔꯕꯅꯦꯕ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕꯅꯤ ꯐꯔꯕꯅꯦꯕ ꯅꯪꯒꯤ ꯃꯑꯣꯡꯁꯤ ꯈꯪꯗ꯭ꯔꯦꯅꯤ ꯑꯩꯅ ꯀꯩꯅꯣꯝꯃꯗꯤ ꯆꯤꯡꯅꯕ ꯑꯃꯈꯛꯇꯤ ꯂꯩꯕ ꯑꯗꯨꯕꯨ ꯐꯔꯦ ꯑꯩꯅ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯀꯩꯅꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯐꯤ ꯑꯝꯇ ꯍꯣꯡꯈꯤꯒꯦꯀꯣ ꯍꯣꯏ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯪꯉꯛꯑꯒꯦ ꯀꯔꯤꯅꯣ ꯑꯩꯅ ꯈꯨꯝꯒꯗꯧꯔꯤꯕ ꯑꯩꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯀꯗꯧꯔꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯈꯪꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗꯅ ꯑꯩꯒꯤ ꯈꯣꯡꯐꯝ ꯀꯔꯤ ꯑꯣꯏꯒꯅꯤ ꯌꯨꯝ ꯑꯁꯤꯗ ꯑꯩꯒꯤ ꯆꯪꯖꯐꯝꯕꯨ ꯂꯩꯒꯗ꯭ꯔꯥ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯕꯁꯤ ꯀꯔꯤꯅꯣ ꯄꯥꯏꯌꯨꯅꯦ ꯐꯣꯟꯗꯣ ꯄꯥꯏꯌꯨꯅꯦ ꯍꯜꯂꯣ ꯀꯅꯥ ꯁꯣꯝ ꯄ꯭ꯔꯇꯤꯃꯥ ꯃꯥꯅꯤ ꯑꯩ ꯄ꯭ꯔꯇꯤꯃꯥꯅꯤ ꯁꯣꯝꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯃꯤꯡ ꯑꯁꯣꯛ ꯃꯥꯅꯤ ꯑꯁꯣꯛ ꯀꯧꯕꯅꯤ ꯁꯔ ꯀꯔꯤ ꯂꯩꯔꯒꯦ ꯁꯔ ꯀꯔꯤꯁꯨ ꯂꯩꯕ ꯅꯠꯇꯦꯗ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯇꯥꯕꯒꯤ ꯋꯥꯅꯤ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯁꯔ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕꯅꯣ ꯃꯥꯗꯤ ꯒꯨꯋꯥꯍꯥꯇꯤ ꯆꯠꯀꯅꯤ ꯍꯥꯏꯗꯅ ꯐ꯭ꯂꯥꯏꯠ ꯑꯗꯨꯒ ꯒꯨꯋꯥꯍꯥꯇꯤꯗ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯑꯃꯨꯛ ꯗꯦꯜꯂꯤꯗ ꯑꯃꯨꯛ ꯆꯠꯀꯗꯕ ꯑꯗꯨ ꯍꯜꯂꯛꯄꯗꯤ ꯃꯥ ꯊꯕꯛ ꯌꯥꯝꯅ ꯌꯥꯝꯃꯦꯅ ꯍꯥꯏꯔꯝꯕꯅꯤ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯃꯥꯕꯨ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯌꯥꯔꯒꯗꯤ ꯃꯥꯒ ꯑꯃꯨꯛꯇ ꯋꯥꯔꯤ ꯁꯥꯟꯅꯕꯤꯌꯨ ꯁꯣꯝ ꯀꯅꯥ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯑꯩ ꯍꯥꯏꯖꯒꯦ ꯑꯩ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃꯅꯤ ꯑꯗꯨꯒ ꯗ꯭ꯔꯒ ꯑꯦꯟ ꯅꯥꯔꯀꯣꯇꯤꯛꯁꯇ ꯑꯩ ꯂꯩꯖꯕꯅꯤ ꯑꯗꯣꯝꯒꯤ ꯏꯄꯨꯔꯣꯏꯕꯗꯨ ꯃꯁꯤꯡ ꯌꯥꯝꯂꯕ ꯗ꯭ꯔꯒꯀ ꯂꯣꯏꯅꯅ ꯂꯝꯕꯤꯗꯒꯤ ꯆꯦꯛ ꯇꯧꯗꯨꯅ ꯑꯩꯈꯣꯏꯅ ꯐꯥꯔꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯥꯕꯨ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯅꯠꯇꯦ ꯃꯗꯨ ꯌꯥꯝꯅ ꯂꯥꯜꯂꯦ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨ ꯌꯥꯝꯅ ꯑꯔꯥꯟꯕꯅꯤ ꯃꯥꯕꯨ ꯅꯝꯗꯨꯅ ꯃꯔꯥꯟ ꯁꯤꯖꯤꯟꯕꯤꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯁꯔ ꯃꯥꯗꯤ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯇꯧꯕ ꯅꯠꯇꯦ ꯁꯔ ꯃꯥꯕꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ ꯁꯔ ꯃꯥꯗꯤ ꯏꯆꯝ ꯆꯝꯅ ꯍꯤꯡꯖꯕꯅꯤ ꯑꯣꯐꯤꯁꯀꯤ ꯇꯉꯥꯏꯐꯗꯕ ꯊꯕꯛꯀꯤꯗꯃꯛ ꯃꯄꯥꯟꯗ ꯆꯠꯀꯅꯤꯅ ꯆꯠꯈꯤꯕꯅꯤ ꯃꯥꯕꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯁꯔ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ ꯃꯥꯗꯤ ꯑꯗꯨꯒꯨꯝꯕ ꯗ꯭ꯔꯒꯀꯤ ꯕꯤꯖꯤꯅꯦꯁꯇ ꯀꯔꯤꯃꯠꯇ ꯌꯥꯎꯒꯗꯕ ꯅꯠꯇꯦ ꯑꯃꯨꯛꯇ ꯉꯥꯏꯕꯤꯀꯣ ꯃꯥꯒꯤ ꯐꯣꯟꯗꯨ ꯐꯣꯟ ꯇꯧꯔꯒ ꯌꯦꯡꯕꯤꯌꯨ ꯍꯧꯖꯤꯛꯇꯤ ꯁꯣꯏꯗꯅꯃꯛꯀꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯒꯅꯤ ꯑꯗꯨꯕꯨ ꯃꯈꯥꯗꯤ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏ ꯑꯗꯣꯝꯅ ꯐꯣꯟ ꯇꯧꯁꯜꯂꯕꯁꯨ ꯍꯧꯖꯤꯛ ꯄꯥꯏꯔꯛꯀꯗꯧꯔꯤꯗꯨ ꯑꯗꯣꯝꯒꯤ ꯏꯄꯨꯔꯣꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯁꯤꯒꯤ ꯃꯤꯑꯣꯏꯅꯤ ꯑꯁꯨꯛ ꯌꯥꯝꯂꯕ ꯗ꯭ꯔꯒꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯕꯦꯒꯇ ꯌꯥꯎꯔꯝꯂꯤꯕꯁꯤ ꯃꯇꯧ ꯀꯔꯝꯅꯅꯣ ꯃꯁꯤ ꯃꯥꯕꯨ ꯖꯦꯜ ꯆꯪꯗ꯭ꯔꯤꯉꯩꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯗꯣꯝꯗ ꯍꯪꯉꯤ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯅꯠꯇꯦ ꯃꯗꯨ ꯄꯨꯝꯅꯃꯛꯇꯨ ꯅꯝꯊꯥꯛꯅꯤ ꯄꯨꯝꯅꯃꯛ ꯑꯔꯥꯟꯕꯅꯤ ꯃꯥꯕꯨ ꯃꯔꯥꯟ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯅꯨꯡꯉꯥꯏꯅꯗꯕꯗ ꯁꯣꯏꯗꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩꯒꯤ ꯄꯨꯔꯣꯏꯕ ꯊꯕꯛ ꯇꯧꯖꯕꯅꯤ ꯃꯗꯨꯗꯒꯤ ꯐꯪꯕ ꯇꯣꯂꯣꯞ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯍꯤꯡꯉꯤ ꯑꯩꯈꯣꯏ ꯗ꯭ꯔꯒ ꯂꯂꯣꯟꯕꯒꯤ ꯃꯊꯧ ꯀꯔꯤꯃꯠꯇ ꯇꯥꯗꯦ ꯁꯔ ꯑꯩꯒꯤ ꯄꯨꯔꯣꯏꯕꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯁꯔ ꯑꯣ ꯑꯗꯣꯝꯒꯤ ꯄꯨꯔꯣꯏꯕ ꯀꯟꯕ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯇꯦ ꯑꯩꯒꯤ ꯃꯊꯛꯇ ꯂꯩꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯒꯤ ꯃꯈꯨꯠꯇꯗꯤ ꯂꯩ ꯑꯗꯨꯕꯨ ꯑꯩꯅ ꯊꯑꯣꯏꯅ ꯀꯣꯜ ꯇꯧꯔꯛꯂꯤꯕꯁꯤ ꯃꯗꯨꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯌꯨ ꯅꯪ ꯁꯅꯥ ꯂꯨꯄꯥ ꯂꯩꯀꯣ ꯁꯔ ꯁꯅꯥ ꯂꯨꯄꯥ ꯂꯩ ꯁꯔ ꯀꯌꯥꯅꯣ ꯑꯩꯅ ꯄꯨꯔꯛꯀꯗꯕ ꯑꯗꯣꯝꯒꯤ ꯑꯔꯩꯕ ꯁꯅꯥ ꯂꯨꯄꯥ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯑꯣ ꯑꯩꯈꯣꯏꯒꯤ ꯀꯁꯇꯝꯒꯤ ꯑꯣꯐꯤꯁꯔꯁꯤꯗꯤ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯂꯩꯔꯕꯅꯤ ꯃꯇꯝ ꯀꯔꯤꯒꯤꯗꯃꯛꯇ ꯊꯤꯟꯊꯍꯜꯂꯤꯕꯅꯣ ꯍꯥꯏꯗꯅ ꯑꯩꯅ ꯅꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯍꯤꯁꯇ꯭ꯔꯤꯁꯤ ꯈꯖꯤꯛꯇꯪ ꯑꯩꯅ ꯈꯪꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯗꯣꯝꯒꯤ ꯅꯄꯨꯔꯣꯏꯕꯁꯨ ꯑꯩꯅ ꯑꯋꯥꯐꯝꯗ ꯇꯥꯅꯤꯡꯗꯦ ꯑꯗꯨꯒ ꯌꯥꯔꯒꯗꯤ ꯁꯦꯜ ꯈꯔꯅ ꯀꯜꯍꯧꯅꯕ ꯍꯣꯠꯅꯔꯁꯤ ꯑꯔꯩꯕ ꯁꯅꯥ ꯂꯨꯄꯥ ꯑꯗꯨꯒ ꯁꯦꯜ ꯑꯣꯏꯅ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯕꯗꯨ ꯀꯦꯁ ꯑꯣꯏꯅ ꯄꯨꯔꯛꯑꯁꯨ ꯑꯗꯨꯝ ꯌꯥꯏ ꯌꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯈꯨꯠꯇ ꯁꯅꯥ ꯂꯨꯄꯥ ꯑꯃꯗꯤ ꯀꯦꯁ ꯑꯣꯏꯅ ꯁꯦꯜ ꯑꯣꯏꯅ ꯄꯨꯔꯛꯂꯒꯗꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯅꯨꯃꯤꯠ 15 ꯀꯨꯟꯅꯤ ꯆꯪꯒꯗꯕꯗꯨ ꯉꯁꯤꯃꯛ ꯍꯌꯦꯡꯃꯛ ꯍꯦꯛ ꯊꯥꯗꯣꯛꯄꯁꯨ ꯑꯗꯨꯝ ꯌꯥꯅꯔꯦ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯅꯍꯥꯛꯀꯤ ꯈꯨꯗꯣꯜꯒꯤ ꯃꯈꯥꯗꯤ ꯄꯣꯜꯂꯦ ꯑꯦꯅꯤꯋꯦ ꯑꯩ ꯐꯣꯟꯁꯤ ꯊꯝꯃꯒꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯒꯤ ꯄꯨꯡ 1 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯅꯝꯕꯔꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯀꯗꯕꯅꯤ ꯑꯗꯨꯒ
ꯑꯗꯣꯝꯅ ꯂꯥꯛꯀꯗꯕ ꯃꯐꯝ ꯏꯌꯥꯔꯄꯣꯔꯠꯀꯤ ꯃꯦꯟ ꯒꯦꯠ ꯌꯧꯗ꯭ꯔꯤꯉꯩꯒꯤ ꯃꯄꯥꯗ ꯒꯥꯔꯤ ꯑꯉꯧꯕ ꯑꯃ ꯈꯥꯝꯗꯨꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯔꯤꯕ ꯒꯥꯔꯤꯗꯨꯗ ꯑꯗꯣꯝ ꯂꯥꯛꯄꯤꯒꯗꯕ ꯁꯔ ꯀꯔꯤꯒꯤꯅꯣ ꯁꯔ ꯁ꯭ꯇꯦꯁꯟꯒꯨꯝꯕ ꯃꯦꯗꯝ ꯀꯔꯤꯃꯠꯇ ꯂꯩꯕꯤꯗꯕ꯭ꯔꯥ ꯂꯝꯍꯥꯡꯗ ꯄꯣꯠ ꯁꯤꯟꯅꯒꯗꯧꯔꯤꯕꯣ ꯂꯝꯍꯥꯡꯗ ꯄꯣꯠ ꯁꯤꯟꯅꯗ꯭ꯔꯕꯗꯤ ꯁ꯭ꯇꯦꯁꯟꯗ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯄꯤꯌꯨ ꯍꯥꯏꯔꯤꯕ꯭ꯔꯣ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤ ꯁ꯭ꯇꯦꯁꯟꯗ ꯄꯨꯊꯣꯛꯑꯒ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯀꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯃꯥꯡꯗ ꯎꯠꯂꯣꯁꯤꯔꯣ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯅ ꯈꯪꯗꯕꯒꯤꯅꯤ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯉꯥꯛꯄꯤꯒꯅꯤ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯀꯜꯂꯣ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨ ꯃꯆꯥꯗꯒꯤ ꯍꯧꯔꯒ ꯑꯆꯧꯕ ꯐꯥꯎꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏ ꯌꯦꯡꯅꯔꯣꯏꯗ꯭ꯔꯣ ꯊꯕꯛ ꯑꯁꯤꯒꯤꯗ ꯃꯈꯣꯏꯅ ꯁꯦꯟ ꯆꯥꯕ ꯃꯥꯜꯂꯣꯏꯗ꯭ꯔꯣ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯑꯃ ꯑꯣꯏꯔꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯏꯌꯥꯔꯄꯣꯔꯠ ꯒꯦꯠ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯗ꯭ꯔꯤꯉꯩꯗ ꯅꯪ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯀꯗꯕꯅꯤ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯄꯨꯔꯛꯂꯤꯕ ꯄꯣꯠ ꯆꯩ ꯈꯔꯗꯨꯒ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯒꯤ ꯄꯨꯟꯁꯤꯒ ꯑꯣꯟꯅꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨ ꯌꯦꯡ ꯇꯥꯔꯦꯗꯅ ꯃꯁꯤꯗ ꯃꯇꯝ ꯊꯦꯡꯂꯕ ꯍꯥꯏꯅꯈꯤꯕ ꯁꯣꯏꯕ ꯇꯥꯔꯒꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏꯗꯤ ꯀꯟꯕꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯔꯝꯗꯤ ꯅꯪꯁꯨ ꯅꯍꯥ ꯑꯣꯏꯔꯤ ꯅꯃꯤꯠꯇ ꯅꯆꯥ ꯎꯗ꯭ꯔꯤ ꯂꯨꯍꯣꯡꯕꯁꯨ ꯄꯪꯀꯨꯏ ꯀꯨꯏꯕ ꯅꯠꯇ꯭ꯔꯤ ꯑꯗꯨꯅ ꯅꯪꯒꯤ ꯑꯃꯗꯤ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯒꯤ ꯈꯜꯂꯒ ꯅꯨꯡꯉꯥꯏꯇꯗꯅ ꯑꯩꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯗꯤ ꯅꯪꯁꯨ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯏꯁꯤꯗꯤ ꯅꯪꯒꯤ ꯑꯐꯅꯕ ꯅꯪꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯍꯥꯏꯕꯅꯤ ꯅꯪꯅ ꯌꯥꯗ꯭ꯔꯦꯗꯅ ꯏꯠꯁ ꯑꯣꯀꯦ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯅꯍꯥꯛꯀ ꯑꯩꯒ ꯐꯣꯟ ꯇꯧꯗꯨꯅ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯗ꯭ꯔꯒ ꯐꯥꯕꯒ ꯂꯣꯏꯅꯅ ꯃꯗꯨꯒꯤꯗꯃꯛ ꯁꯅꯥ ꯂꯨꯄꯥ ꯄꯨꯔꯛꯎ ꯍꯥꯏꯗꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯅꯥꯀꯣꯡ ꯑꯅꯤ ꯁꯣꯟꯕ ꯌꯥꯔꯣꯏ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯅꯥꯀꯣꯡ ꯑꯅꯤ ꯁꯣꯟꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯄꯨꯔꯣꯏꯕꯗꯨꯅ ꯐꯪꯒꯗꯕ ꯆꯩꯔꯥꯛ ꯆꯍꯤ 5 ꯑꯣꯏꯔꯣ 10 ꯑꯣꯏꯔꯣ ꯗꯟꯗꯤ ꯑꯣꯏꯅ ꯐꯪꯒꯗꯧꯔꯤꯕ ꯆꯍꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯅ ꯑꯃꯨꯛ ꯑꯇꯣꯞꯄ ꯀꯦꯁ ꯑꯃ ꯄꯥꯟꯁꯤꯜꯂꯒ ꯆꯍꯤ 15ꯒ ꯆꯣꯟꯊꯟꯕ ꯉꯝꯕ ꯃꯤ ꯁꯔ ꯑꯩ ꯀꯔꯤꯃꯠꯇ ꯍꯥꯏꯖꯔꯣꯏ ꯑꯩ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨꯗ ꯑꯩ ꯀꯔꯤꯃꯠꯇ ꯍꯥꯏꯖꯒꯗꯕ ꯂꯩꯇꯦ ꯃꯗꯨꯗꯤ ꯁꯣꯏꯗꯅ ꯅꯈꯣꯏꯅ ꯉꯥꯛꯀꯗꯕꯅꯤ ꯃꯗꯨꯗꯒꯤ ꯅꯈꯣꯏꯅ ꯁꯣꯔꯛꯄ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯗꯥꯏꯇ ꯄꯨꯝꯅꯃꯛꯇꯤ ꯅꯈꯣꯏꯅ ꯏꯟꯖꯒꯗꯕꯅꯤ ꯅꯈꯣꯏꯅ ꯂꯧꯖꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄꯅꯤ ꯀꯔꯤꯒꯨꯝꯕ ꯂꯥꯛꯇꯕ ꯇꯥꯔꯕꯗꯤ ꯅꯄꯨꯔꯣꯏꯕꯁꯤ ꯖꯦꯜꯗ ꯊꯥꯖꯤꯟꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯈꯟꯗꯨꯅ ꯌꯦꯡꯉꯨ ꯅꯪꯒꯤ ꯏꯖꯠ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯒꯤ ꯏꯖꯠ ꯃꯤꯃꯥꯡꯗ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯣ ꯅꯈꯣꯏ ꯈꯟꯗꯨꯅ ꯌꯦꯡꯉꯨ ꯑꯩ ꯐꯣꯟ ꯊꯝꯃꯒꯦ ꯍꯜꯂꯣ 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 ꯀꯔꯤꯅꯣ ꯇꯧꯗꯣꯔꯤꯁꯤꯕꯣ ꯀꯩꯅꯣ ꯇꯧꯗꯣꯏꯕ ꯂꯤꯂꯥꯁꯤꯕꯣ ꯁꯅꯥ ꯂꯨꯄꯥ ꯁꯦꯜ ꯑꯣꯏꯅ ꯑꯗꯨꯒ ꯃꯥꯒꯤ ꯐꯣꯟꯗꯨꯁꯨ ꯐꯣꯟ ꯇꯧꯕꯗ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯃꯨꯛꯇ ꯌꯦꯡꯈꯤ ꯃꯣꯏꯅ ꯐꯣꯟ ꯆꯠꯂꯣꯏ ꯑꯗꯨꯒ ꯃꯤ ꯑꯇꯣꯞꯄ ꯄꯥꯏꯔꯛꯀꯅꯤ ꯍꯥꯏꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣ ꯑꯣ ꯑꯃꯨꯛꯇ ꯌꯦꯡꯈꯤ ꯐꯣꯟ ꯇꯧꯁꯜꯂꯒ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯃꯥꯒꯤ ꯐꯣꯟꯁꯤꯕꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯔꯤꯁꯤꯕꯨ ꯑꯃꯨꯛꯀ ꯅꯝꯃꯒ ꯌꯦꯡꯈꯤ ꯋꯥꯐꯝꯗꯨꯕꯨ ꯍꯥꯏꯖꯟꯕ ꯑꯣꯏꯔꯖꯥꯠꯂꯣ ꯑꯁ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯔꯦ ꯁꯣꯏꯗꯅ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯂꯩꯔꯝꯃꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯥꯒꯤ ꯐꯣꯟꯗ ꯃꯈꯥ ꯇꯥꯅ ꯇꯧꯒꯅꯨ ꯁ꯭ꯋꯥꯏ ꯃꯥꯒꯤ ꯐꯣꯟꯗꯣ ꯑꯇꯣꯞꯄ ꯃꯤ ꯑꯃꯅ ꯄꯥꯏꯔꯦ ꯁ꯭ꯋꯥꯏ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕꯁꯤ ꯑꯗꯨꯗꯤ ꯁꯅꯥ ꯂꯨꯄꯥ ꯎꯄꯨꯗꯒꯤ ꯀꯗꯥꯏ ꯑꯃꯨꯛ ꯍꯥꯞꯆꯟꯈ꯭ꯔꯒꯦ ꯌꯥꯎꯔꯤꯕ꯭ꯔꯥ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯁꯤꯗ ꯂꯩꯔꯦ ꯄꯩꯁꯥꯗꯤ ꯀꯗꯥꯏ ꯑꯔꯩꯕ ꯀꯦꯁ ꯀꯌꯥ ꯑꯣꯏꯔꯝꯒꯗꯣꯏꯅꯣ ꯃꯁꯤ ꯄꯨꯔꯒ ꯍꯦꯛꯇ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯃꯤ ꯑꯃꯠꯇ ꯈꯪꯍꯟꯒꯅꯨ ꯍꯥꯏꯅꯁꯨ ꯍꯥꯏ ꯈꯪꯍꯟꯕ ꯇꯥꯔꯒꯗꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯅꯤꯁꯨ ꯍꯥꯏ ꯒꯥꯔꯤ ꯁꯣꯗꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯁꯤꯗ ꯂꯩꯔꯦ ꯐꯣꯟꯁꯦ ꯑꯃꯨꯛ ꯇꯧꯁꯜꯂꯦꯅꯦ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯜꯂꯣ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯅ ꯏꯌꯥꯔꯄꯣꯔꯠꯀꯤ ꯒꯦꯠ ꯍꯥꯏꯕꯗꯨ ꯈꯖꯤꯛꯇꯪ ꯎꯅꯕ ꯇꯥꯔꯦ ꯏꯌꯥꯔꯄꯣꯔꯠꯀꯤ ꯒꯦꯠꯇꯨ ꯈꯖꯤꯛꯇꯪ ꯍꯦꯟꯗꯣꯛꯄꯤꯔꯣ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯏꯌꯥꯔꯄꯣꯔꯠꯀꯤ ꯒꯦꯠ ꯍꯥꯏꯔꯒ ꯑꯃꯨꯛ ꯍꯦꯟꯗꯣꯔꯣ ꯍꯥꯏꯁꯤꯕꯨ ꯐꯥꯕꯗꯤ ꯏꯌꯥꯔꯄꯣꯔꯠ ꯃꯅꯨꯡꯗ ꯐꯥꯕ ꯃꯦꯗꯥꯝ ꯍꯔꯥꯎꯕꯤꯕ ꯌꯥꯗꯦ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯖꯈꯤꯕꯅꯤ ꯐꯥꯔꯤꯕꯗꯨ ꯃꯌꯥꯝ ꯃꯥꯡꯗ ꯎꯠꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯍꯥꯏꯁꯤꯕꯨ ꯐꯥꯔꯒ ꯑꯩꯈꯣꯏꯅ ꯉꯥꯡꯅꯔꯤꯁꯤ ꯊꯥꯗꯣꯛꯄꯒꯤ ꯋꯥꯐꯝꯗꯨ ꯅꯠꯇ꯭ꯔꯣ ꯃꯥꯕꯨ ꯊꯥꯗꯣꯛꯈꯤꯕ ꯇꯥꯔꯗꯤ ꯃꯤ ꯂꯣꯏꯅ ꯎꯍꯧꯔꯕꯅꯤꯅ ꯃꯈꯣꯏꯒꯤꯁꯨ ꯊꯥꯗꯣꯛꯈꯤ ꯑꯩꯈꯣꯏꯒꯤꯁꯨ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗ ꯕꯦꯔꯥ ꯀꯥꯔꯛꯀꯗꯣꯏꯅꯤ ꯄꯨꯕ ꯊꯥꯡꯕ ꯉꯝꯃꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ
ꯑꯗꯣꯝꯒꯤ ꯏꯄꯨꯔꯣꯏꯕ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯒꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯆꯦꯟꯕꯤꯌꯨ ꯑꯦꯗ꯭ꯔꯦꯁ ꯑꯃꯨꯛꯇ ꯏꯁꯟꯕꯤꯌꯨ ꯑꯦꯗ꯭ꯔꯦꯁ ꯍꯥꯏꯕꯕꯨ ꯐꯔꯦꯁꯦ ꯑꯦꯗ꯭ꯔꯦꯁ ꯍꯥꯏꯕꯗꯣ ꯑꯗꯣꯝꯅ ꯈꯪꯗ꯭ꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯈꯖꯤꯛꯇꯪ ꯏꯌꯥꯔꯄꯣꯔꯠꯀꯤ ꯃꯄꯥꯗꯣ ꯍꯦꯟꯗꯣꯛꯄꯤꯔꯛꯑꯣ ꯑꯗꯨꯒ ꯅꯣꯡꯆꯨꯞꯂꯣꯝꯗ ꯁꯥꯡꯅ ꯆꯪꯉꯤꯕ ꯂꯝꯕꯤꯗꯣ ꯑꯗꯨꯒꯤ ꯃꯅꯥꯛꯇꯨꯗ ꯒꯥꯔꯤ ꯑꯃ ꯈꯥꯝꯗꯨꯅ ꯂꯩꯔꯝꯒꯅꯤ ꯃꯐꯝ ꯑꯗꯨꯗ ꯑꯩ ꯂꯩꯖꯔꯝꯒꯅꯤ ꯆꯪꯁꯟꯕꯤꯔꯣ ꯑꯩꯁꯨ ꯗ꯭ꯌꯨꯇꯤꯒꯤ ꯌꯥꯝꯅ ꯆꯤꯟꯈ꯭ꯔꯕ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯛꯏꯁꯦ ꯑꯩ ꯊꯣꯛꯂꯛꯅꯤꯡꯗꯅ ꯊꯣꯛꯂꯛꯄ ꯅꯠꯇꯦ ꯌꯥꯔꯒꯗꯤꯅꯦ ꯈꯔ ꯊꯨꯕꯤꯔꯛꯑꯣ ꯑꯩ ꯉꯥꯏꯕ ꯉꯝꯂꯣꯏꯀꯣ ꯈꯤꯇꯪ ꯊꯨꯅ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯑꯗꯨꯒꯤ ꯃꯐꯝꯗꯨꯗ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯃꯐꯝꯗꯨꯗ ꯅꯧꯅ ꯍꯥꯡꯕ ꯍꯣꯇꯦꯜ ꯑꯃꯈꯛ ꯂꯩ ꯍꯣꯇꯦꯜ ꯄꯥꯝꯍꯩꯕ ꯍꯣꯇꯦꯜ ꯑꯗꯨꯗ ꯑꯩ ꯒꯦꯠꯇ ꯂꯩꯖꯔꯝꯒꯅꯤ ꯀꯔꯤꯒꯤꯅꯣ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯒꯦꯠ ꯍꯥꯏꯔꯤꯅ ꯀꯔꯤꯒꯤ ꯍꯣꯇꯦꯜ ꯑꯗꯨ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯖꯈ꯭ꯔꯦ ꯍꯣꯇꯦꯜ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯥꯔꯗꯨ ꯂꯩꯔꯤꯕꯅꯤ ꯃꯍꯥꯛ ꯉꯥꯏꯔꯤꯕꯅꯤ ꯌꯥꯝꯅ ꯁꯥꯎꯈ꯭ꯔꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯄꯨꯔꯛꯂꯕꯗꯤ ꯁꯠ 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 ꯊꯥꯗꯣꯛꯀꯦ ꯍꯥꯏꯕꯁꯤꯗꯤ ꯃꯦꯗꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯤ ꯄꯩꯁꯥ ꯄꯥꯝꯕꯁꯤꯗꯤ ꯄꯩꯁꯥ ꯂꯩꯇꯕꯗꯒꯤ ꯄꯩꯁꯥ ꯑꯔꯩꯕꯅ ꯍꯦꯟꯅ ꯄꯩꯁా ꯄꯥꯝꯃꯤ ꯑꯗꯨꯅ ꯃꯁꯤꯗꯤ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯩ ꯂꯥꯛꯁꯟꯅꯕ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯀꯥꯎꯗꯤ ꯀꯥꯎꯕꯤꯒꯅꯨ ꯑꯗꯣꯝꯒꯤ ꯏꯄꯨꯔꯣꯏꯕ ꯃꯥꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯂꯥꯛꯏ ꯃꯥꯒꯤ ꯄꯨꯟꯁꯤ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯗꯣꯝꯅ ꯀꯔꯤ ꯇꯧꯒꯗꯒꯦ ꯃꯨꯟꯅ ꯈꯟꯕꯤꯌꯨ ꯈꯣꯡꯊꯥꯡ ꯑꯁꯤ ꯑꯔꯨꯕ ꯈꯣꯡꯊꯥꯡ ꯑꯃꯗꯤ ꯑꯣꯏꯅꯤ ꯑꯗꯨꯒ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯑꯗꯣꯝꯒꯤ ꯏꯄꯨꯔꯣꯏꯕꯗ ꯃꯥꯒꯤ ꯃꯊꯛꯇ ꯇꯥꯔꯤꯕ ꯃꯔꯥꯜ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯀꯣꯛꯀꯗꯧꯔꯤꯕꯅꯤ ꯃꯁꯤ ꯅꯠꯇ꯭ꯔꯅꯦ ꯑꯗꯣꯝꯅ ꯄꯥꯝꯂꯤꯕꯁꯨ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯩ ꯒꯦꯠꯇ ꯉꯥꯏꯗꯨꯅ ꯂꯩꯖꯔꯦ ꯌꯥꯔꯒꯗꯤ ꯈꯔ ꯊꯨꯅ ꯂꯥꯛꯄꯤꯌꯨ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯃꯐꯝ ꯑꯁꯤꯗ ꯑꯗꯣꯝ ꯂꯥꯛꯏꯕꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯅꯥꯀꯣꯡ ꯑꯅꯤ ꯁꯣꯟꯕꯤꯒꯅꯨ ꯀꯔꯤꯒꯨꯝꯕ ꯁꯨꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯗꯣꯝꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯀꯟꯕꯗꯤ ꯀꯔꯤꯃꯠꯇ ꯉꯝꯃꯣꯏ ꯃꯁꯤꯃꯗꯤ ꯀꯥꯎꯕꯤꯒꯅꯨ ꯑꯩ ꯐꯣꯟ ꯊꯝꯖꯔꯒꯦ ꯍꯜꯂꯣ ꯑꯁ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯃꯈꯣꯏꯅ ꯂꯥꯛꯑꯣ ꯍꯥꯏꯔꯤꯕꯗꯨ ꯍꯣꯇꯦꯜꯅꯦꯁꯨ ꯍꯥꯏꯔꯤ ꯌꯦꯡꯕ ꯇꯥꯔꯦ ꯃꯥꯒꯤ ꯐꯣꯟ ꯑꯁꯤꯁꯨ ꯆꯠꯄꯒꯤ ꯋꯥ ꯂꯩꯇꯦ ꯀꯔꯤꯅꯣ ꯇꯧꯒꯗꯧꯔꯤꯕꯁꯤ ꯑꯃꯨꯛꯇꯪꯒ ꯌꯦꯡꯒꯦ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯔꯦꯅꯦ ꯀꯔꯤꯅꯣ ꯇꯧꯗꯣꯔꯤꯁꯤꯕꯨ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯒꯥꯔꯤ ꯊꯧꯖꯤꯟꯗꯨꯅ ꯌꯦꯡꯉꯒꯦ ꯑꯁꯤꯗ ꯊꯣꯡꯒꯥꯜ ꯑꯃ ꯂꯩꯔꯤꯁꯦ ꯁꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯈꯥꯝꯃꯒ ꯁꯤꯗ ꯑꯣꯏꯅ ꯍꯪꯉꯒꯦ ꯀꯔꯤ ꯍꯥꯏꯅ ꯍꯪꯒꯗꯧꯔꯤꯕ ꯃꯤꯁꯨ ꯈꯪꯍꯟꯒꯅꯨ ꯍꯥꯏ ꯑꯗꯨꯅꯗꯤ ꯑꯩꯕꯨ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯁꯤꯕꯨ ꯍꯣꯇꯦꯜ ꯃꯥꯅꯤ ꯃꯦꯗꯥꯝ ꯍꯣꯇꯦꯜ ꯑꯅꯧꯕꯅꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯍꯥꯡꯕꯅꯤ ꯃꯤ ꯌꯥꯝꯅ ꯆꯪꯅꯔꯕꯅꯤ ꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ ꯑꯩ ꯁꯤꯗ ꯂꯩꯖꯔꯦ ꯑꯣ ꯄꯨꯂꯤꯁ ꯑꯣꯏꯔꯗꯤ ꯑꯁꯦꯡꯕꯗꯤ ꯑꯣꯏꯔꯝ ꯇꯥꯔꯦ ꯃꯦꯗꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯌꯥꯝꯅ ꯀꯨꯏꯅ ꯃꯇꯝꯁꯤ ꯌꯥꯝ ꯀꯨꯏꯅ ꯉꯥꯏ ꯑꯗꯣꯝꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯄꯨꯟꯁꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏꯅꯤ ꯑꯗꯣꯝꯅ ꯃꯇꯝ ꯊꯦꯡꯂꯤꯕ ꯃꯈꯩ ꯑꯗꯣꯝꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯉꯝꯂꯣꯏꯗꯕꯅꯤ ꯖꯦꯜꯗ ꯆꯪꯈ꯭ꯔꯕꯗꯤ ꯈꯕꯔꯗ ꯌꯥꯎꯔꯛꯑꯅꯤ ꯑꯗꯨꯗꯒꯤꯗꯤ ꯃꯔꯤ ꯈꯟꯗꯅ ꯌꯦꯡꯉꯨꯅꯤ ꯁꯥꯒꯩ ꯅꯥꯇꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯔꯤ ꯍꯥꯏꯅꯒꯗꯧꯔꯤ ꯑꯩ ꯀꯗꯣꯝꯗ ꯌꯥꯔꯒꯗꯤ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯁꯤꯗ ꯊꯝꯖꯔꯒ ꯅꯣ ꯄꯩꯁꯥ ꯁꯤꯗ ꯊꯝꯒꯗꯕ ꯅꯠꯇꯦ ꯍꯣꯇꯦꯜ ꯑꯁꯤꯒꯤ ꯔꯨꯝ ꯅꯝꯕꯔ 50 ꯑꯗꯨ ꯆꯪꯕꯤꯔꯣ ꯊꯣꯡ ꯍꯥꯡꯉꯒ ꯑꯗꯨꯝ ꯂꯩꯍꯧꯕꯅꯤ ꯑꯩꯈꯣꯏ ꯑꯣꯐꯤꯁꯔꯗꯨ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯌꯥꯝꯅ ꯊꯦꯡꯈ꯭ꯔꯦ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯈꯛꯇꯁꯨ ꯀꯣꯜ ꯇꯧꯔꯝꯃꯤ ꯆꯪꯁꯤꯟꯕꯤꯔꯣ ꯃꯦꯗꯥꯝ ꯀꯔꯤꯝꯇ ꯄꯥꯈꯠꯄꯤꯒꯅꯨ ꯑꯩ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃꯅꯤ ꯀꯔꯤꯝꯇ ꯀꯤꯕꯤꯒꯅꯨ ꯑꯃꯨꯛꯇ ꯀꯥꯈꯠꯄꯤꯌꯨ ꯍꯣꯏ ꯀꯗꯣꯝꯗ ꯑꯣꯏꯔꯤꯖꯥꯠꯅꯣ ꯔꯨꯝ ꯅꯝꯕꯔ 50 ꯁꯤꯗꯤ ꯂꯤꯞ ꯀꯥꯗ꯭ꯔꯗꯤ ꯃꯊꯛꯇ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ ꯑꯁ ꯁꯅꯥ ꯂꯨꯄꯥ ꯈꯔꯁꯦ ꯄꯤꯔꯒ ꯄꯩꯁꯥ ꯈꯔꯁꯦ ꯄꯤꯔꯒ ꯌꯥꯕꯤꯔꯗꯤ ꯐꯅꯤꯗ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤ ꯁꯤꯗ ꯂꯩꯔꯦ ꯔꯨꯝ ꯅꯝꯕꯔ 48 ꯁꯤꯅ 49 ꯑꯣ ꯁꯤꯗ ꯂꯩꯔꯦ ꯊꯣꯡꯁꯨ ꯍꯥꯡꯉꯤ ꯃꯤꯕꯨ ꯂꯩꯕ ꯖꯥꯠꯂꯥ ꯑꯣ ꯑꯁꯤꯗ ꯃꯤ ꯑꯃꯗꯤ ꯂꯩꯔꯦ ꯁꯥꯔ ꯑꯩ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯆꯪꯉꯣ ꯑꯃꯨꯛꯇ ꯆꯪꯁꯟꯕꯤꯔꯣ ꯀꯔꯤꯒꯤꯅꯣ ꯃꯇꯝ ꯑꯁꯨꯛ ꯌꯥꯝ ꯂꯧꯕꯤꯔꯤꯁꯤꯕꯣ ꯊꯣꯡꯗꯣ ꯈꯤꯇꯪ ꯉꯥꯁꯟꯕꯤꯔꯝꯃꯣ ꯁꯥꯔ ꯀꯔꯤꯁꯨ ꯀꯥꯏꯗꯦꯅꯦ
ꯑꯩꯈꯣꯏꯗ ꯀꯔꯤꯝꯇ ꯆꯤꯡꯅꯒꯅꯨ ꯑꯗꯣꯝꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯄꯨꯟꯁꯤ ꯀꯟꯒꯦ ꯍꯥꯏꯗꯅ ꯑꯗꯣꯝ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯨ ꯈꯔ ꯇꯥꯕꯤꯌꯨꯅꯤ ꯌꯥꯔꯦ 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 ꯊꯣꯡꯗꯣ ꯌꯥꯔꯦ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯇꯧꯔꯤꯁꯤꯕꯣ ꯅꯄꯨꯔꯣꯏꯕꯅ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯕ ꯅꯈꯣꯏꯅ ꯌꯨꯝꯗ ꯁꯅꯥ ꯂꯨꯄꯥ ꯇꯞ ꯇꯥꯏꯅ ꯁꯤꯖꯜꯂꯒ ꯊꯝꯕ ꯀꯗꯥꯏ ꯑꯝꯇ ꯊꯝꯃꯨ ꯀꯔꯤꯅꯣ ꯄꯩꯁꯥ ꯀꯌꯥ ꯁꯅꯥ ꯀꯌꯥꯅോ ꯌꯥꯎꯔꯛꯏꯁꯦ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯃꯆꯤꯟ ꯃꯦꯟꯒꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯗꯤ ꯁꯦꯜ ꯊꯨꯝ ꯆꯥꯕ ꯃꯤ ꯅꯠꯇꯦ ꯌꯨꯝ ꯑꯁꯤ ꯎꯔꯦꯗꯅ ꯍꯣꯇꯦꯜꯗ ꯆꯨꯔꯨꯕ꯭ꯔꯣ ꯃꯁꯤ ꯑꯩꯒꯤꯅꯤ ꯑꯗꯨꯒ ꯑꯩꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤ ꯃꯁꯤ ꯂꯨꯄꯥ ꯀꯌꯥ ꯆꯪꯒꯅꯤ ꯑꯩ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯇꯧꯕ ꯃꯤ ꯑꯃ ꯅꯠꯇꯦ ꯑꯗꯨꯅ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ PSIꯁꯤꯅ ꯈꯪꯅꯩ ꯍꯥꯏ ꯑꯗꯨꯅ ꯑꯩ ꯋꯥꯐꯝ ꯑꯁꯦ ꯃꯥꯅ ꯈꯪꯉꯤ ꯍꯥꯏꯕꯗꯨꯗꯒꯤ ꯇꯉꯥꯏ ꯐꯗꯅ ꯇꯧꯕꯅꯤ ꯀꯗꯥꯏ ꯁꯥꯔ ꯁꯤꯗ ꯂꯩꯔꯤ ꯁꯥꯔ ꯁꯤꯗ ꯂꯩꯔꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯁꯅꯥ ꯂꯨꯄꯥ ꯁꯤꯒꯤ ꯁꯦꯜ ꯈꯔꯁꯤꯔ ꯍꯥꯏꯁꯦ ꯃꯥꯅꯤ ꯁꯥꯔ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯗ ꯐꯥꯔꯤꯗꯨꯗꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 15ꯒ ꯈꯔ ꯍꯦꯟꯕꯒꯤ ꯆꯥꯡꯗ ꯅꯪꯅ ꯄꯨꯔꯛꯂꯤꯕꯁꯤꯗꯤ ꯂꯨꯄꯥ ꯂꯥꯛ 20-30 ꯐꯥꯒꯗ꯭ꯔꯣ ꯊꯥꯖꯗꯦ ꯍꯣꯏꯅꯦ ꯂꯥꯛ 10 ꯐꯥꯍꯜꯂꯁꯤꯅꯤ ꯁꯤꯅ ꯌꯥꯕ꯭ꯔꯥ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯑꯗꯨꯛ ꯌꯥꯝꯕꯗꯨꯒꯤ ꯄꯩꯁꯥꯗꯨꯕꯨ ꯂꯨꯄꯥ ꯂꯥꯛ 1 ꯁꯤꯅ ꯌꯥꯕ꯭ꯔꯣ ꯅꯪꯒꯤ ꯋꯥꯈꯜꯁꯤꯗꯤ ꯏꯕꯦꯝꯃ ꯑꯉꯛꯄꯅꯤ ꯃꯁꯤꯗꯅꯤꯅ ꯑꯩꯅ ꯇꯧꯔꯨꯅꯨ ꯀꯣꯛ ꯊꯥꯖꯟꯈꯣ ꯖꯦꯜꯗ ꯍꯥꯏꯗꯅ ꯃꯗꯨꯗꯒꯤ ꯐꯥꯏꯟ ꯅꯨꯡ ꯑꯗꯨ ꯑꯗꯥ ꯇꯧꯔꯦ ꯃꯁꯥꯏ ꯊꯕꯛꯁꯨ ꯇꯠꯂꯒ ꯑꯗꯒꯤꯗꯤ ꯅꯈꯣꯏ ꯃꯤꯉꯣꯟꯗ ꯅꯤꯗꯅ ꯆꯥꯒꯗꯧꯔꯤꯕꯅꯤꯅꯦ ꯁꯥꯔ ꯑꯩꯗꯤ ꯁꯦꯜꯒ ꯄꯩꯁꯥꯒ ꯁꯤ ꯈꯔ ꯑꯗꯨꯒ ꯁꯅꯥ ꯈꯔꯁꯤꯒ ꯅꯠꯇꯅ ꯑꯩꯉꯣꯟꯗꯗꯤ ꯂꯩꯇꯦ ꯑꯩꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯇꯤ ꯃꯉꯣꯟꯗꯒꯤ ꯍꯥꯏꯔꯒ ꯂꯧꯕꯅꯤ ꯑꯗꯨꯒ ꯃꯥꯗꯤ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕꯁꯤꯅ ꯍꯣꯏꯅꯦ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕꯗꯅꯤꯅꯦ ꯇꯦꯁ ꯇꯧꯕ ꯆꯦꯛ ꯇꯧꯕ ꯃꯈꯟ ꯀꯌꯥꯒꯤ ꯏꯌꯥꯔꯄꯣꯔꯠꯁꯤꯗ ꯑꯩꯈꯣꯏꯅ ꯆꯦꯛ ꯇꯧꯔꯤꯁꯤꯗꯤ ꯃꯁꯤꯗꯤ ꯅꯈꯣꯏ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗꯁꯨ ꯈꯪꯉꯝꯒꯅꯤ ꯑꯗꯣ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯕꯗꯤ ꯁꯤꯅꯗꯤ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯀꯟꯕ ꯌꯥꯔꯣꯏ ꯑꯗꯨꯕꯨ ꯂꯝꯕꯤ ꯑꯃꯈꯛꯇꯤ ꯂꯩ ꯁꯥꯔ ꯂꯝꯕꯤꯗꯨꯗꯤ ꯀꯔꯤ ꯑꯩꯗꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯄꯩꯁꯥꯗꯤ ꯑꯃꯠꯇ ꯌꯥꯎꯖꯗ꯭ꯔꯤ ꯅꯁꯥꯁꯨ ꯅꯍꯥꯟ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯅ ꯌꯥꯕ ꯍꯥꯏꯕꯕꯨꯅꯦ ꯅꯪ ꯑꯩꯉꯣꯟꯗꯗꯤ ꯂꯥꯟꯅ ꯈꯟꯒꯅꯨ ꯁꯦ ꯁꯤꯗ ꯆꯪꯁꯤꯜꯂꯛꯁꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯒꯅꯨꯅꯦ ꯃꯁꯤꯗꯤ ꯇꯉꯥꯏ ꯐꯗꯕꯅꯤ ꯄꯨꯟꯁꯤ ꯑꯃ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯅꯪꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯃꯄꯨꯡ ꯐꯥꯅ ꯅꯤꯡꯕ ꯊꯨꯡꯍꯜꯂꯨ ꯁꯦ ꯆꯪꯁꯤꯜꯂꯣ ꯊꯥꯗꯣꯛ ꯀꯔꯤꯅꯣ ꯁꯤꯗ ꯅꯪꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯑꯩꯈꯣꯏꯒꯤ ꯆꯠꯂꯣꯒꯦꯁꯤꯔꯣ ꯑꯩꯈꯣꯏꯒꯤ ꯆꯠꯂꯣꯒꯦꯁꯤꯔꯣ ꯊꯥꯗꯣꯛꯄꯤꯌꯣ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯒꯤ ꯄꯨꯟꯁꯤ ꯀꯟꯒꯦꯅ ꯂꯥꯛꯑꯒ ꯅꯪꯅ ꯀꯔꯤꯁꯨ ꯅꯠꯇꯕꯗ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤꯅꯦ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯍꯜꯂꯣ ꯍꯥꯏꯔꯤꯁꯤꯅꯤꯅꯦ ꯊꯥꯗꯣꯛꯁꯦ ꯊꯥꯗꯣ 이마 프라티마 타모 그리기나 팟다바 망아두바 낭나 한젠 아두 망드나 레이도 그리기나 세 나마이실로이나 솔레스 세 겐타라브르 낭보 세 나마이도 세 타모 ꯑꯩꯕꯨ ꯍꯤꯡꯈꯤꯁꯤꯔ ꯑꯩꯕꯨ ꯁꯤꯈ꯭ꯔꯁꯤꯔ ꯇꯥꯃꯣ ꯌꯥꯔꯦ ꯑꯩꯅ ꯅꯉꯣꯟꯗ ꯀꯌꯥꯔ ꯍꯟꯅ ꯑꯗꯨꯒꯤ ꯋꯥꯈꯜꯗꯣ ꯈꯜꯂꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦꯁꯦ ꯇꯥꯏꯕꯪ ꯃꯄꯨ ꯂꯩ ꯄꯨꯝꯅꯃꯛ ꯇꯥꯏꯕꯪ ꯃꯄꯨꯅ ꯑꯩꯈꯣꯏꯕꯨ ꯑꯐꯕ ꯌꯥꯏꯐꯕ ꯍꯥꯏꯕꯗꯣ ꯄꯤꯕ ꯑꯣꯏꯁꯅꯨ ꯁꯦ ꯈꯔꯁꯨ ꯀꯥꯎꯊꯣꯛꯄ ꯇꯝꯃꯨ ꯀꯩꯗꯧꯕꯒꯦ ꯁꯦ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦꯁꯦ ꯁꯦ ꯇꯥꯃꯣ ꯑꯩꯕꯨ ꯇꯥꯃꯣꯅ ꯉꯥꯛꯄꯤꯔꯕ꯭ꯔꯥ ꯔꯇꯤꯃꯥ ꯑꯩꯅ ꯅꯉꯣꯟꯗ ꯉꯥꯛꯄꯤꯗꯕ ꯀꯔꯤꯅꯣ ꯅꯪ ꯑꯩꯒꯤ ꯂꯣꯏꯅꯕꯤꯅꯤ ꯑꯩꯅ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯁꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯉꯥꯛꯊꯣꯛ ꯉꯥꯛꯁꯤꯟ ꯇꯧꯒꯗꯕꯅꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯒꯤ ꯃꯃꯜ ꯍꯥꯏꯕꯁꯦ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯕꯖꯥꯠꯅꯤ ꯌꯥꯔꯦꯁꯦ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯈꯔꯗꯨꯅ ꯅꯪꯅ ꯅꯤꯡꯁꯤꯡꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯀꯔꯝ ꯇꯧꯒꯅꯤ ꯌꯥꯔꯦꯁꯦ ꯅꯣꯡꯁꯤ ꯉꯥꯟꯒꯗꯧꯔꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ ꯑꯩ ꯋꯥꯏꯒꯦ ꯊꯕꯛ ꯌꯥꯝꯅ ꯌꯥꯝꯃꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯗꯨꯅ ꯇꯦꯟꯁꯟ ꯑꯣꯏꯅꯕ ꯍꯣꯠꯅꯔꯅꯨ ꯑꯩ ꯃꯈꯥ ꯇꯥꯅ ꯃꯗꯨꯗ ꯀꯣꯛ ꯁꯥꯕꯁꯨ ꯄꯥꯝꯗꯦ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤ
ꯑꯐꯕ ꯌꯥꯏꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯃꯁꯤ ꯅꯠꯇꯅ ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯪꯒꯤ ꯑꯋꯥꯕꯗ ꯑꯩꯅ ꯁꯔꯨꯛ ꯌꯥꯔꯤ ꯑꯩꯒꯤ ꯑꯋꯥꯕꯁꯨ ꯅꯪꯅ ꯈꯪꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯅ ꯀꯔꯤ ꯈꯟꯈꯤꯒꯗꯒꯦ ꯑꯩꯅ ꯀꯔꯤ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕꯗꯨꯗꯤ ꯅꯪꯅ ꯈꯪꯅ ꯆꯠꯄꯁꯨ ꯄꯥꯝꯃꯤ ꯅꯪꯅ ꯑꯗꯨꯝꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯅꯅꯕ ꯁꯨꯝ ꯇꯧꯁꯤꯜꯂꯛꯂꯕꯗꯤ ꯑꯩꯁꯨ ꯄꯨꯛꯅꯤꯡ ꯂꯩꯇꯥꯐꯝ ꯈꯪꯉꯣꯏ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦꯗꯅ ꯊꯣꯛꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯄꯟꯗꯨꯞ ꯑꯃꯗ ꯅꯤꯡꯁꯤꯡꯗꯨꯅ ꯃꯗꯨꯗ ꯆꯩꯅꯥ ꯍꯦꯟꯅ ꯄꯤꯅꯅꯕꯒꯤꯗꯃꯛ ꯀꯩꯗꯧꯉꯩꯗ ꯍꯣꯠꯅꯔꯣꯏꯗꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯍꯣꯏ ꯇꯥꯃꯣ ꯑꯩꯁꯨ ꯍꯧꯒꯠꯅꯕ ꯇꯧꯔꯒꯦ ꯅꯣꯡꯉꯥꯜꯂꯛꯀꯗꯧꯔꯦ ꯐꯔꯦ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯋꯥꯛꯀꯤꯡ ꯆꯠꯀꯦꯀꯣ ꯑꯗꯨꯒꯅꯦ ꯑꯩ ꯍꯜꯂꯛꯄꯗ ꯍꯔꯥꯎ ꯍꯔꯥꯎ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯨ ꯌꯥꯔꯦꯀꯣ ꯍꯣꯏ ꯇꯥꯃꯣ ꯑꯩꯁꯨ ꯍꯧꯒꯠꯂꯒꯦ ꯐꯔꯦ ꯐꯔꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯨꯗꯨꯅ ꯂꯩꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯝꯗꯨꯅ ꯆꯥꯛꯄꯗꯒꯤ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯂꯩꯔꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯝꯅ ꯇꯝꯊꯤꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯑꯍꯤꯡ ꯈꯨꯗꯤꯡꯗ ꯃꯍꯥꯛꯅ ꯄꯨꯛ ꯈꯧꯒꯠꯇꯨꯅ ꯀꯌꯥꯗ ꯋꯥꯅ ꯈꯥꯡꯈꯤꯕ ꯀꯥꯎꯗ꯭ꯔꯤ ꯅꯨꯃꯤꯠ ꯑꯗꯨ ꯏꯃꯥ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯊꯥꯗꯣ ꯑꯩꯕꯨ ꯊꯥꯗꯣ ꯑꯩ ꯄ꯭ꯔꯇꯤꯃꯥ ꯀꯩꯗꯧꯔꯦ ꯄ꯭ꯔꯇꯤꯃꯥ ꯍꯥ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯇꯥꯃꯣ ꯃꯪ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯃꯪꯕꯅꯤ ꯑꯩꯁꯦ ꯃꯪꯗꯨꯗ ꯅꯠꯇꯦ ꯀꯔꯤꯅꯣ ꯃꯪꯗ ꯀꯩꯗꯧꯔꯒꯦꯕ ꯅꯪꯅꯦ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏꯀꯣ ꯅꯠꯇꯦ ꯀꯔꯤ ꯇꯧꯔꯒꯦꯕ ꯅꯁꯥ ꯅꯊꯟꯇ ꯎꯪꯉꯒ ꯃꯨꯔꯨꯝ ꯁꯣꯟꯗꯅ ꯂꯩꯕꯒꯨꯝꯕ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯑꯃꯨꯛꯇ ꯍꯥꯏꯌꯨꯅꯦ ꯑꯃꯨꯛꯇ ꯍꯥꯏꯌꯣꯕ ꯇꯥꯃꯣ ꯀꯔꯤꯁꯨ ꯇꯧꯗꯦ ꯑꯩ ꯀꯔꯤꯃꯇ ꯇꯧꯗꯦ ꯄ꯭ꯔꯇꯤꯃꯥ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯅꯪꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯃꯥꯜꯂꯦ ꯑꯩꯕꯨ ꯍꯥꯏꯌꯨ ꯍꯥꯏꯔꯕꯗꯤ ꯂꯣꯠꯁꯤꯟꯕꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯅꯪꯅ ꯑꯩꯕꯨ ꯈꯪꯍꯟꯅꯤꯡꯗꯗꯅ ꯂꯣꯠꯂꯤꯕꯗꯨ ꯑꯩ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯉꯛꯄ ꯃꯇꯝꯗꯗꯤ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯨꯒꯨꯝꯅ ꯑꯩꯅ ꯑꯅꯤꯔꯛ ꯍꯟꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯕꯅꯤ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯗꯨꯒꯤ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯅꯪꯅ ꯑꯩ ꯈꯪꯍꯟꯅꯤꯡꯗꯕꯒꯤ ꯅꯪꯅ ꯂꯣꯠꯁꯤꯟꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯕු ꯅꯨꯡꯉꯥꯏꯍꯟꯗꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯥꯃꯣ ꯀꯔꯤꯁꯨ ꯇꯧꯗꯤꯌꯦ ꯑꯩ ꯀꯔꯤꯃꯇ ꯇꯧꯗꯦꯕ ꯅꯪ ꯃꯍꯧꯁꯥꯒ ꯌꯥꯝ ꯃꯥꯟꯅꯗꯦ ꯑꯩ ꯎꯕ ꯃꯇꯝꯗ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯔꯥꯎꯅ ꯑꯗꯨꯃꯛ ꯂꯩꯕ ꯑꯩꯅ ꯍꯟꯗꯛ ꯊꯕꯛ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯪꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯌꯨꯅꯦ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯀꯔꯤ ꯂꯥꯛꯆꯔꯒꯦ ꯅꯪꯉꯣꯟꯗ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯒꯦꯕ ꯃꯤꯅ ꯀꯔꯤ ꯍꯥꯏꯕ ꯌꯥꯎꯏ ꯅꯠꯇꯦ ꯑꯩꯈꯣꯏꯗ ꯂꯩꯕꯁꯤꯕꯨ ꯅꯪꯕꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯥꯕ ꯀꯔꯤ ꯇꯧꯔꯒꯦꯕ ꯅꯪꯕꯨ ꯇꯥꯃꯣꯁꯣ ꯀꯔꯤꯃꯇ ꯇꯧꯗꯤꯌꯦ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯀꯩꯗꯧꯔꯒꯦ ꯄ꯭ꯔꯇꯤꯃꯥ ꯑꯩ ꯅꯪꯕꯨ ꯃꯨꯟꯅ ꯈꯪꯉꯤ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯣꯠꯂꯤ ꯍꯥꯏꯕꯁꯤꯗꯤ ꯃꯁꯤꯗꯤ ꯌꯥꯝ ꯁꯦꯡꯉꯕ ꯋꯥꯅꯤ ꯑꯗꯨꯒꯅꯦ ꯂꯣꯠꯄꯗꯤ ꯐꯠꯇꯕꯅꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯑꯋꯥꯕꯗꯨꯁꯨ ꯇꯝꯐꯝꯗꯤ ꯊꯣꯛꯄꯅꯤ ꯐꯔꯦ ꯅꯪꯅ ꯇꯝꯅꯤꯡꯗ꯭ꯔꯕꯗꯤ ꯑꯩ ꯃꯈꯥ ꯇꯥꯅ ꯉꯁꯤꯗꯒꯤ ꯍꯪ ꯆꯣꯡꯉꯣ ꯑꯗꯨꯒ ꯅꯪꯅ ꯑꯣꯝꯗꯨꯅ ꯆꯥꯛꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯕꯅꯤꯅ ꯅꯪꯒꯤ ꯑꯋꯥꯕꯗꯨꯗꯤ ꯑꯩꯅ ꯁꯔꯨꯛ ꯌꯥꯕ ꯉꯝꯗꯦ ꯃꯁꯤꯃꯗꯤ ꯈꯪꯉꯨ ꯑꯩ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅꯤ ꯑꯩ ꯅꯪꯒꯤ ꯌꯦꯛꯅꯕꯗꯤ ꯅꯠꯇꯦꯗꯅ ꯇꯥꯃꯣꯁꯣ ꯋꯥꯐꯝ ꯑꯁꯤꯕꯨ ꯑꯩꯕꯨ ꯀꯔꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯍꯥꯏꯗꯣꯛꯇꯨꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯃꯦ ꯍꯥꯏꯕꯁꯤꯗꯤ ꯄ꯭ꯔꯇꯤꯃꯥ ꯑꯩꯕꯨ ꯋꯥꯍꯜꯂꯒꯅꯨ ꯀꯔꯤ ꯇꯧꯔꯦ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯁꯦꯡꯅ ꯍꯥꯏꯌꯨ ꯑꯩꯕꯨ ꯁꯦ ꯍꯥꯏꯌꯨꯁꯦ ꯑꯩ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅꯤ ꯅꯪꯒꯤ ꯑꯋꯥꯕꯗ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯗꯅ ꯑꯩꯅ ꯀꯅꯥꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯅꯣ ꯍꯥꯏꯌꯨ ꯅꯪꯅ ꯑꯁꯨꯝꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯂꯩꯔꯛꯂꯤꯕꯁꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯦ ꯍꯥꯏꯌꯨ ꯑꯃꯨꯛꯇ ꯍꯥꯏꯌꯨꯁꯦ ꯇꯥꯃꯣꯁꯣ ꯑꯩ ꯇꯥꯃꯣꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯇꯥꯃꯣ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯑꯩ ꯏꯖꯠ ꯃꯥꯡꯂꯕꯤꯅꯦ ꯂꯩꯈꯥ ꯇꯥꯔꯕꯤꯅꯦ
ꯑꯩ ꯃꯥꯡꯅꯕ ꯀꯔꯤꯒꯤ ꯑꯗꯨꯒ ꯅꯪꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯅ ꯀꯔꯤꯒꯤ ꯍꯥꯏꯌꯨ ꯀꯅꯥꯅ ꯀꯝꯗꯧꯅ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛ ꯋꯥꯐꯝ ꯑꯗꯨ ꯅꯪꯅ ꯂꯣꯠꯁꯤꯜꯂꯤꯕꯅ ꯀꯔꯤꯒꯤ 하요. 까리기노. 낭나 로살리브도 까리기노 하요. 아이시부 낭이 나부로 입은 나트로. 하. ngasi nangondda tariba nangi awahabadubu aingonda taroi haningai leibro hayune aingonda taroi haningai leibraba nangna khale nangi thodogodo ina khangkhraga nangbu mirairakani nangbu mafam asidagi tan thorakani haiduna nahakna khali pratima hayu kanana matau karamna nangi punsibu lakchakhiba misagado 미샤가도 까나나 하요. 마학게 분치에도 볼로신 방감들어봐. 마학부 아이나 리엠나 타로 하요. 까나노 하요. 까나노. 아이게 루이나 비부 하요. 타모 마두니 아이나 끼리버디. 타모는 마두기 피레 마두기 콩탕을 넣을까니 하여도 아이나 끼리버디네 타모 하요. 미워도 까나나. 아이게 분치다 싱나리바. मधु खत्ते सुनतना है ये लोइना बिबु हायो प्रतिमा कनानो थौदोसी मथौ करमना हायो हायो थौदोगसे मथौ करमनो हायोने तमो तमोन गुवाहाटी द चटकनी हादुना थोकिबा नुमित अदुगी पंखाइ फावो फाद्रि मतम मधुदा मियोय अमना कॉल तोरखि करी कनाना मियोय दुदि कना पुलिस डिपार्टमेंट दगिनी हाइदना मियोय अमकन कॉल तौरखी मधुगी मतुंगदा माना हाइरकपगी मतुंगिना तमो एयरपोर्ट मसिंग यामलबा ड्रग कोनना फारे हाइकी करी अइबु ड्रग कोनदि फारे हाइबा अइ ड्रग कोनना फारमलबदि ngase yumda legadro ha अइबु yumda legadraba तमो अइदि फोन तौरकपदुदगी तमोबु अवाफमदा तारमाले हाइदुना अइना खनकी मधुगी मतुंगदा पुलिस ऑफिसर ने हाइजबा मियोय अदुना अइबु एयरपोर्ट लांगनबगिदमा अइबु कौकी अमदि तमोबु थादोकननबगिदमा सनालुपा सेलथुम अरैबा पोरो हाइदुना अइंगोंदा हाइरक मधुदगी अइसु तमोदो कॉल तौबने अदुबु तमोगी फोन अदुदि स्विच ऑफ लाइकी अस प्रतिमा अइना चलिबदु फ्लाइट चलदी फ्लाइट फोन से रिंग चलोये अइना फ्लाइट मोड थमलेबने मदुदी प्लेन मनुंगदि फोन गे नेटवर्क तो फंगलोइने प्रतिमा अदुदा अइने खंगबसु नथि फोन तौबदा चत्तबदुगा मखोइना हाइरकलिबो वाफमदुगा युमदा लेबा अरैबा सनालुपा पुरगा अइ मफम अदुदा अइ चटखिबन अदुगा एयरपोर्ट त मखोइ लाकनो होटल अमदा लाओ हाइदुना तमोबु थादोकननबगिदमा सनालुपा पैसासिंदु पुरो हाइदुना अरैबा सनालुपा पैसा पुनम मफम अदुदा इने पीकी अदुबु लुपा क्रोर कयागे पोलम फारगा लुपा लाख तरा कुन खक्तगी सनालुपा पैसा पुरे हाइदुना तमोबु थादोकननबगिदमा मखोय अनि प्रतिमा अद जाउख्रब थौदोकमा थोक्नबा फाउबदा नंने इंगोंदा हाइदबा नंने लोसिमनुना थमलिबन करिगी मखोइदु कना कनानो ममिंग हायो मखोइगी ममिंग हायो मखोइगी ममिंग अइ अमता खंगति अदबु मखोइगी मसक्ति अइ उरबदि खंगति करी मखोइगी मसक्ति खंगने हाइबा ममिंग खंगलोइ हाइबा अदुदी मखोइदी कना अदुदी नंगना चलुबा होटल अदु अइंगोंदा ताउ होटल अदुदा मखोइ मफम अदुदा लेब्रा हाइबदु अइखोइनी येंगबा ताबने अदुगा नमाइदु खुमजलो गाड़ीदा नंगैगा चसी करिगी वारे करिगी नंगना तुकथरे मीगी पुंसिबु साना पोटकोमना खनबा
नुपी अमगी पुंसीबु करिसु लेतना खनबा कना कनानो मखोय कनानो हाइबदो मुन्न येंगने लाओ चच्छलाओ तबो खंगहोदे असुमना अैगी पुंसीदसु ख्वाइदगी कल्लबा नोंगलई अमना सेत्तुना अैगी मुंगमक्तदा अदुबु ngasiди अैगी अनौबा पुंसी अैगी नौना येनिंगहुल्लबा पुंसी अमा मतम खरदी सोयदना चंखिगनी अमुक खना महौसागी पुंसी अदु लाक्नब होनबदा ngaiba tabani mikobado yengba tabani hai indu haugalabreena noibo ima haugachari ma no ngan badi phana kuire haugatpadi kuiramdau mandri karino nakhoi gi mung manung gi mi kharaga ne aiga wari sanabani ne असुक याम करब सेनफम रुपा लिसिंग याखैदुब नंगना नपाम द पि हारिदुबु नखोइ इमुंग मनुंग द हंगददि नपाम द पि हाइदेदा नना कनाद सिजिनरि नोने बेमा हाइना सिंगदना नंगदि वांग चावी न सकना तो फजै समलाना निंगदोन जै इमौ ओरेदि पक्चगनी हाइदना इना नंगु युमसद इमौ ओइना हाइना पुसलक पुसु बिबेमा यामना लालबराने नंगा हाना खंगना चानब नुसिना जब लैबोर माले दे बेमा ngahal lere nguru ngahal lere suru imung sida leibesu handak marakse nangsi mowong ami tau yung ungadana isok adana ha lupa lising yang kai nangna nanggi imung manunggi nokoi ahalaman nawi pi hari du die kaino nokoi gi nupa rubiena du da hangwada die paisa du nangna pirak pa leite paisa pirak pudi lain imung manungda makoi gi pabung naba leite haibo phama hai sibu karino nangna de khoi bungo masada ha nangna thalida kari haiba paisa du nangna nanggi napam da season ne nangna haibro ima wafama du ima wafama bu karino ne aina haribo wasi asengbo ani ni bema paisa du napam da season adi sengno ko haibi yadro ha nayumna kai palaga ne na puroiba khangdana imung manungi ne leriba mi sing si khangdana ne bema huralo na da ne nangi tongan ba khongthang ma thangba dudi afabo iro madugi poloi da kari so afabo iro ye nangna ne angang su yaudringe da chatke haragana ne karino phajana hainaraga ne irem lemna कोर्ट के चे चांग खरा तौरगने इनरगा चटखिबा मदुदगी हेना फब करिमता लेते बेमा नंगी मोंग सिदि किबु किसले लुपा लिसिंग यांखै उपुद थंबा नते नंगी खुदांग ते सिब सना लुपा गायदुना कदाय ते सखरबा नंग गक्षम द सिगदबा लिक्काय दु सोमत उदि नते नना द सिब सना द सु उदि नपाम द सु पीदि हाय नंगी सिबु सना लुपा थाइननबा पैसा थाइननबा तोप नुपा अरोन लेरब्रो हा अरोन नुपा लेरब्रो नंगु इबेमा इमागी वाफमदु करिनो इमा आई तमो थानी नतना आइगे तोप अरोन नुपा लेतिए करिए आइगी सानु पासिबो नंगे अरोन नुपारो हा नंगे अरोन नुपारो तमो थानी नतना आइगे अरोन नुपा लेतिए गाय नति इसानु पासिबो नंगे अरोन नुपारो इमा आइना हाइजबदि आइगी नुपादा तमो थानी नतना अतोप अरोन बमी अमत लेति हाइजबनि कया दंगम खरबनोने नचिन नरै पात्रे पारगा नसक नतौ फजरबिनिदो सक फजबिनिदो हाइदना आइनि इमौ फजब पामनुबसिदि बेमा अदुगुम लमचा छाचा तु चना बोइरेने हा अदुगुम लमचा छाचा तु चना ब्रो नखोइगुम सिदिने इमाइ मा खोदि उजरक्तिने मुतु उजरक्तिने इस कया दंगम खरबनोने मवा मा पुरिबा खंगनदन उपुदुगि लुपा लिसिंग याखै लोक्तोप ngamba मपाम द पि हारगा मपाम दसु पैसा पिरमदबा मपुरोबदो ओइदा पादम ngambi नपथक तौबि चिन्थिबि सना लुपादगी मंगक समद सिरिबा लिक मयाम करी खुदोप चरब अमत उपु मनुंग सिदा लेत्रिबसिबु हे खरा लेरिदु उपु मनुंग सिदा लेरिबा नफि नरोन सिगमसि योम दना नुपाद पिथोक दोरिबने हा नुपाद पिथोक दोरिबने नंगबो हा नंगबो इबेमा इस करिनोने इस सिगुम्बा मोक्सि इमाना पोपदि उदरिने खरा लेरबदि मपुरोबसि योन्दना चागदोरिबनिने से कया दंगम खरबनोबा मचिन थीदना लुपा लिसिंग याखैदुबो हायुने लिसिंग याखैदु कनादा पिबनो हा कनादा पिबनो हायुने नचिन्दु खुमुनि बिमा नचिन्दु खुमुनि नंगबो मा एगी माना बिम खलैये मादु यामना वारेना माना इंगोंदा
khitang mateng nirakpadagi aina mangonda matam khara sijanabagi pikiban is aduga nangna napamda nangi napadu narena ha noi napadu narena na paisa piki harimnina napamgi mising dedi melhoudraboy ha machin melhoudraboy bema karimta melhoudrabo nopa nopa sonju naw kari robi na bra keno duna paisa logde maya hi galen no khadi paisa logde kari gi pabung nari ba iche na phagi to bo ni ne harimni ne machin melhou yadro hurale di puno huran mi na ba noi gi napam gi mising du manar ko huran bi yadro ne ha huran bi yadro ne huran bi is kaya dang mi no ne hi mai mawa ma puri bi oi da pa da ngang ngam ba aduga ai khoi da su oi da pa da ngang ni ne direct mawa do na hangbada magi nupa da hangba matam du su ning thi nu ngai na mana khumba na ti ba oi da pa da ngang da is ipang gi mi na ba gi ne na lai magi nupi ga karim ta ngang ba yaroi doribin mai hoji kanji na karino mai pe mama mapa di hen karabani do is makoi gi nupi leirabani makoi gi nupi dagi hen ba se kana mata leite sin nupi do no loijare khoi gi nupi na loirabani sangsar sida taibang sida ai khoi gi nupi na loirabani mama mapa di kai doruni ne loina leibang akta is kai dorgi ma kai do bo yangnar gi tonga sida mi loina makangka ta no yengnare mati mung se tori se karino kai dore indo kai do bo yore tamo kai shu tau di kai shu tau da ba kai shu tau ro maro ye ha kai shu tau ro maro ai hairo haibro hoje ai hairo haibro ima yari ba kai dorgi tu osiba mi loini yengnare kai dorgi ma yare bungo yare puno makhang matam saringe dane warak wateng wadaban masidi bungo soi khrabadine hayeng hanto honjin yaba na tini he isa dine puk phabanina mina hairi ba makhai mina ngangli ba makhai isa de dum yadana lege doriba se ai haige se nangna lupa lising yang kai thamamada imung da leiramde nangi nupina magi mapamgi ana ayekta pikhi habadu no khoini ngang na bado intariban mado aina ne magi mopanopa sonju nauju na ba robiena na ma lebadu da ina pawdo ina laure ne aina hange ne imana akhoi pabung di na de kadai digi se na paisa pireino akhoi dudi paisa pirak pa leite mana haibadadi akhoi robiena yamna thuna singa kani haibani haidai ne aina robiena na singni haidai hairubada is sonju nauju na ma ya hi galadana machi esigi mopanu pani haibada chappu chaine akhoi di kadai di singmung amjaduna lodi lodana akhoi pabung na su na da badubu akhoi chena phagi ta oiri ni mai kaya da ngami oi da pada manga mu da hujik machin chele bak ta top tha ba ta lei sala ge ta mahi marong e yan ga dori bani do bungo magi bungo nang na di nai na ngang se nang na di kaya nuk si de ai khang nang inu pisina hai khra ba di pungloi lori ni ko ha nang di madu na pungloi loi ba natro as yari ba kai doro gi ima nang ai bu pokon aduga mahan ai ge loi na bi imung asida ima su ima gi saktam da lebi aduga indu su yu masigi mo magi saktam da lebi nungsi sana na mukta leisi ke dobugi ima ai khoi nungsi na daba na taba to palambi amata leiroi dra ima is magi bungo aina hari base mon na mukta tabi yo lu khre da ko tawga dori base sir kai dore gamai sir karino kese bo je phawda karino mari mokhong amata gyan ta da base sir gamai mohine pirak liba pausing adasu loina ma chuma ngatan adubu mak po halam baya bagi atopa likhuna mata leiti karino hojik to godori base khara lu godori as karino khang dine sir suk chawa police officer ama so nomaina kaptun hale duga kariguma lang lang jina mata leita base sir men ta de duga sir sir karino phone la po male sir kanano sidi kanano khang hello sir sibo police station mani kari lere sir chingmong da sir police personnel amaka nomaina panduna sirga lere ma sir masi kanano habidi khangde sir masaji police uniform de loni seli sir kari police personnel amaso nomaina kaptuna sir mani sir mina kapaga halama mali sir kari adudi pare akhoi mafam adudi apthuna lana bhona jarki aduga manak nakpa dai dele bopot sai karim to paibirangon
ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨ ꯂꯥꯛꯆꯒꯦ ꯃꯤꯌꯥꯝ ꯑꯇꯩ ꯑꯇꯩ ꯂꯥꯛꯄꯁꯨ ꯈꯤꯇ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯩꯕꯤꯔꯝꯃꯨ ꯑꯊꯨ ꯃꯇꯝꯗ ꯑꯩꯈꯣꯏ ꯌꯧꯖꯔꯒꯦ ꯐꯅꯤ ꯁꯔ ꯑꯁ ꯀꯔꯤꯅꯣ ꯁꯔ ꯄꯨꯂꯤꯁ ꯑꯃꯁꯨ ꯅꯣꯡꯃꯩꯅ ꯀꯥꯞꯄꯤ ꯍꯥꯏꯔꯤꯔꯥ ꯁꯔ ꯃꯥꯅꯤ ꯄꯨꯂꯤꯁ ꯄꯥꯔꯁꯅꯦꯜ ꯑꯃꯁꯨ ꯅꯣꯡꯃꯩꯅ ꯀꯥꯞꯄꯝꯃꯤ ꯍꯥꯏꯔꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯑꯩꯈꯣꯏ ꯈꯔ ꯊꯨꯅ ꯆꯠꯅꯕ ꯇꯧꯁꯤ ꯑꯁ ꯀꯔꯤꯅꯣꯅꯦ ꯁꯔ ꯃꯊꯪ ꯑꯃꯨꯛ ꯄꯨꯂꯤꯁ ꯑꯃꯨꯛ ꯍꯥꯠꯀꯠꯂꯛꯏꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯤꯖꯥꯠꯅꯣ ꯅꯍꯥꯟꯋꯥꯏ ꯐꯨꯈꯤꯕ ꯈꯣꯠꯈꯤꯕ ꯆꯩꯅ ꯀꯟꯈꯤꯕ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯂꯃꯟ ꯈꯨꯝꯕꯒꯤꯅꯦꯅ ꯑꯃꯨꯛ ꯍꯥꯟꯅꯕ ꯑꯃꯨꯛ ꯇꯧꯔꯛꯏꯖꯥꯠꯂ ꯈꯪꯗ꯭ꯔꯦꯅꯦ ꯀꯔꯤꯅꯣ ꯁ꯭ꯃꯦꯟ ꯇꯥꯗꯦ ꯂꯩꯐꯝ ꯁꯥꯐꯝ ꯈꯪꯉꯣꯏꯗꯣꯔꯤꯗꯀꯣ ꯇꯧꯔꯤꯁꯦ ꯒꯥꯃꯩ ꯈꯔ ꯊꯨꯔꯣ ꯒꯥꯔꯤ ꯊꯧꯅꯕ ꯇꯧꯁꯤ ꯑꯁ ꯕꯤꯔꯥꯅꯤꯀꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯆꯩꯅ ꯀꯟꯕ ꯐꯨꯈꯤꯕ ꯈꯣꯠꯈꯤꯕꯗꯨꯒꯤ ꯂꯃꯟ ꯈꯨꯝꯗꯣꯔꯤꯕ ꯖꯥꯠꯂ ꯊꯧꯔꯣꯅꯤ ꯒꯥꯃꯩ ꯆꯠꯅꯕ ꯇꯧꯁꯤ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯂꯥꯛꯑꯣ ꯑꯉꯥꯡꯁ ꯂꯥꯛꯑꯣ ꯇꯤꯝ ꯆꯠꯁꯤ ꯂꯥꯛꯑꯣ ꯐꯅꯤ ꯁꯔ Lakle lakle Inspector Tayay 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 Lakle 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 Inspector Tayay 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 Uthanaba Kanbinaba. Thank you, sir. Welcome. Uthanaba. Kanbinaba. Uthanaba. Kanbinaba. Thank you, sir. Welcome. Uthanaba. Kanbinaba. Anana thagacharing asigi Inspector Tayai Chatret ka kuntrang amari suba tangkak tabiriba sing loinana asigi warisi tabiraga yamna kari fawbirokpa Thorom sanduk charing da marakta internet tatkibadagi Thorom sigi amuhana marakta gi amuk sanduk sakre views ayamasu loin mangre dubu nongalaga tabe yanana magida amuhana upload tawjage aduga asigi comment amadi todopa makhadi yam sangna pazara roige daga asigi wari se kamdo bibage tabiri bisingna daga feedback khara pazaraga loisan jana bahona jage asigi birthday tariba henthoiba nomai them sanova sokumar and sosilia naurem thong OPPDC office so many happy returns of the day Nungairaba mapong na sige damak yai faba taimong mapugi mafam da nijari Palim patogi siba matom lom na tauba Daga Punsinong sang manada yek tabo ibiyo haina Nijari Lem Yang Lem Son of Vidya Chandra Yang Lem and Malay Yang Lem Moirang Trong Laubi Many happy returns of the day Lem Yang Lem Yai faba fabo resonu nada yek taba punsinong sangba palem pathogi seba matom lom na tawba lebak kilamdang gi faba nakta tawbo ibiu matam puno magtamai pa po ibiu haina sorum phum da nijari happy birthday MD Arman son of SK Abdul Lilong Horobi me likai Jongpur natapire so many happy returns of the day nungai raba mapong na minasigi damak matam puno magta alana thojan bibo shunu Palim pathogi shiba matom lom na tawang ambo shunu asigi birthday tari basing afaba yai faba punamak oirasunu haina punsinong sangba nijari hanana thagacharing asigi birthday tari basing punamak tasuk mayamna yafa mangol yamna pibire aduga asigi tangka kamdo bibage tabiri basing na pibirakpa feedback khajik pajage Rani Bala sang them tayai story thumbs up tawire thagachari marjit aduga Nandini Devi, Madam Nandini Thagachari, Mariamna, Nungai, Makangai Jari Tapirakpa, Aduga Ranjita, Kaisham, Thagachari, Asigi Wari Sunungai, Nechupura Roivitare, Nachumani, Nechupura Roivita in a city. Marakta Tatki Viduda, Udum Taurani as a Kangeduna Yaro and Nira Halanis. Maram di nongalaga tabana yambo ibanina makok tay thagatri matek ani thagalor di pumang manga do adang ngasai di tawjari se mo
ꯇꯠꯈ꯭ꯔꯒꯁꯨ ꯃꯅꯤꯡꯗꯨ ꯇꯥꯍꯧꯅꯕ ꯍꯣꯠꯅꯖꯔꯛꯄꯅꯤ anyway ꯉꯁꯤꯒꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯇꯥꯍꯧꯗꯕꯁꯤꯡꯅ ꯃꯄꯨꯝ ꯑꯣꯏꯅ ꯑꯃꯨꯛ ꯇꯥꯕꯤꯔꯣ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯈꯨꯔꯥꯏꯖꯝ ꯁꯣꯅꯤꯌꯥ ꯊꯥꯒꯠꯆꯔꯤ ꯁꯥꯔ ꯉꯁꯤ ꯋꯥꯔꯤꯁꯤꯗꯤ ꯅꯩꯁꯤꯜꯂꯒ ꯉꯥꯎꯍꯜꯂꯤ ꯌꯥꯝ ꯐꯖꯩ ꯇꯥꯛꯄꯗꯤ ꯋꯥꯔꯤꯁꯦ ꯃꯅꯤꯡ ꯃꯃꯥꯡ ꯑꯣꯝꯃꯒ ꯆꯠꯄ ꯋꯥꯔꯤꯅꯤ ꯅꯍꯥꯟꯒꯩ ꯋꯥꯔꯤ ꯁꯨꯃꯥꯏꯅ ꯑꯝꯇ ꯂꯤꯗꯦ ꯑꯩ ꯑꯗꯣ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯈꯨꯂꯤꯁꯦ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔꯒꯗꯤ ꯑꯅꯤꯁꯨꯕ ꯋꯥꯔꯤꯁꯦ ꯉꯁꯤ ꯑꯩꯅ ꯂꯤꯔꯨꯀꯥꯟꯗ ꯃꯌꯥꯝꯅ ꯁꯤ ꯋꯥꯔꯤꯁꯦ ꯅꯨꯡꯉꯥꯏꯔꯔꯣꯏꯅ ꯂꯣꯏꯅ ꯁ꯭ꯀꯤꯞ ꯇꯧꯈꯤꯗꯣꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯋꯥꯔꯤꯁꯤ ꯃꯅꯤꯡꯒꯤ ꯁꯔꯨꯛ ꯈꯔ ꯍꯥꯏꯇꯥꯔꯦ ꯋꯥꯔꯤꯁꯦ ꯄꯨꯈꯠꯂꯒ ꯃꯌꯥꯏꯋꯥꯏꯗꯒꯤ ꯄꯨꯡꯉꯥꯎ ꯉꯥꯎꯕꯤꯗꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯈꯪꯗꯧꯗꯤ ꯅꯨꯄꯤ ꯑꯅꯤꯅꯤ ꯅꯨꯄꯥ ꯑꯅꯤꯅꯤ ꯀꯦꯁꯁꯦ ꯅꯨꯄꯤꯒ ꯅꯨꯄꯥꯒꯗ ꯑꯃꯨꯛ ꯊꯣꯛꯑꯦ ꯅꯨꯄꯤꯒ ꯅꯨꯄꯥꯒꯗ ꯑꯃꯨꯛ ꯊꯣꯛꯄꯅꯤ ꯑꯅꯤꯅꯤ ꯍꯥꯏꯇꯥꯔꯦ ꯁꯣ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯍꯥꯟꯕꯅ ꯋꯥꯔꯤꯁꯦ ꯐꯨꯝꯃ ꯂꯩꯈ꯭ꯔꯦ ꯑꯅꯤꯁꯨꯕꯩ ꯋꯥꯔꯤꯗꯨ ꯐꯣꯡꯗꯣꯔꯛꯑꯦ ꯑꯍꯨꯝꯁꯨꯕꯗ ꯋꯥꯔꯤꯗꯨ ꯅꯤꯡꯁꯤꯡꯂꯛꯄ ꯑꯣꯏꯍꯜꯂꯦ ꯑꯗꯨꯒ ꯋꯥꯔꯤꯁꯤ ꯑꯃꯗꯤ ꯃꯃꯪ ꯑꯣꯏꯍꯟꯕꯅꯦꯕ ꯃꯃꯪ ꯑꯣꯏꯔꯒ ꯃꯃꯪꯗꯣ ꯑꯩꯈꯣꯏꯗ ꯋꯥꯔꯤꯗꯨ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯛꯄꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤꯗꯨꯒꯤ ꯃꯃꯪꯒꯤ ꯋꯥꯔꯤꯗꯨꯅꯤ ꯑꯩꯈꯣꯏꯗ ꯈꯪꯍꯜꯂꯤꯁꯤꯅ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯊꯦꯝꯕꯅꯦꯕ ꯅꯨꯄꯥꯗꯨꯅ ꯋꯥꯛꯀꯤꯡ ꯆꯠꯄ ꯀꯥꯟꯗ ꯑꯃꯨꯛ ꯋꯥꯛꯀꯤꯡ ꯆꯠꯄꯩ ꯃꯇꯦꯛꯇꯨ ꯃꯥꯅ ꯇꯨꯝꯕꯗ ꯊꯦꯡꯅꯈꯤꯕ ꯍꯧꯗꯣꯔꯛꯈꯤꯕ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯗꯨꯃ ꯑꯃꯨꯛ ꯐ꯭ꯂꯥꯁ ꯕꯦꯛ ꯑꯃꯨꯛ ꯂꯥꯛꯄꯅꯦꯕ ꯑꯗꯨꯅ ꯋꯥꯔꯤꯁꯤ ꯇꯥꯕ ꯍꯩꯇ꯭ꯔꯗꯤ ꯈꯤꯇꯪ ꯂꯨꯅꯤ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯗꯨꯅ ꯑꯃꯨꯛ ꯂꯥꯛꯏꯁꯤꯅ ꯅꯨꯄꯥꯗꯨꯅ ꯑꯩ ꯋꯥꯛꯀꯤꯡ ꯆꯠꯂꯨꯒꯦ ꯍꯥꯏꯔꯀꯥꯟꯗ ꯅꯤꯡꯁꯤꯡꯉꯛꯏꯕ ꯋꯥꯔꯤ ꯃꯇꯦꯛꯇꯣ ꯑꯗꯨꯒꯤ ꯃꯇꯦꯛꯇꯨꯅ ꯐ꯭ꯂꯥꯁ ꯕꯦꯛꯅꯦꯕ ꯍꯥꯏꯕꯗꯤ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕꯅꯦ ꯑꯗꯒꯤ ꯅꯣꯡꯃ ꯃꯥꯅ ꯑꯁꯦꯡꯕꯗ ꯋꯥꯔꯤꯗꯣ ꯍꯥꯏꯗꯣꯔꯛꯈꯤ ꯍꯥꯏꯕꯅꯦꯕ ꯑꯗꯒꯤ ꯁꯣꯝꯗ ꯑꯃꯨꯛ ꯂꯥꯛꯏꯗꯨꯅ ꯉꯁꯥꯏ ꯄꯩꯁꯥ ꯃꯥꯡꯍꯟꯕꯅꯦ ꯋꯥꯔꯤ ꯑꯃ ꯐꯨꯝꯕ ꯊꯝꯃꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯑꯗꯣ ꯁꯣꯝꯗ ꯃꯅꯦꯝꯕꯣꯛꯇꯨꯅ ꯑꯃꯨꯛ ꯅꯩꯔꯛꯄ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏ ꯄꯩꯁꯥꯗꯨꯅꯦ ꯃꯄꯨꯔꯣꯏꯕꯗ ꯂꯣꯠꯂꯒ ꯊꯝꯕꯗꯨꯅꯦ ꯑꯗꯨꯅ ꯋꯥꯔꯤꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯋꯥꯔꯤ ꯑꯅꯤꯅꯤ ꯍꯥꯏꯇꯥꯔꯦ ꯆꯞ ꯃꯥꯟꯅꯕ ꯊꯧꯗꯣꯛ ꯑꯃꯗ ꯑꯗꯨꯒ ꯄꯨꯂꯤꯁ ꯑꯃꯃꯨꯛ ꯁꯤꯔꯦ ꯀꯅꯥꯅꯣ ꯈꯪꯗꯦ ꯑꯗꯨꯅ ꯋꯥꯔꯤꯁꯦ ꯑꯃꯃꯨꯛ ꯑꯣꯝꯖꯜꯂ ꯊꯝꯃꯦ ꯑꯗꯨꯅ ꯑꯍꯨꯝꯁꯨꯕ ꯄꯥꯔꯠ ꯊꯣꯛꯂꯛꯅꯕꯒꯤ ꯍꯥꯏꯇꯥꯔꯦ So thank you so much ꯊꯥꯒꯠꯆꯔꯤ ꯑꯅꯥꯅ ꯁꯣꯅꯤꯌꯥ ꯈꯨꯔꯥꯏꯖꯝ ꯁꯤ ꯋꯥꯔꯤꯁꯤꯗꯤ ꯅꯩꯁꯤꯜꯂꯒ ꯉꯥꯎꯏ ꯅ ꯇꯥꯛꯄꯤꯕꯗ ꯌꯦꯁ ꯀꯦ ꯑꯕꯗꯨꯜ ꯊꯥꯒꯠꯆꯔꯤ ꯋꯥꯔꯤꯁꯤ ꯇꯥꯃꯣ ꯅꯨꯡꯉꯥꯏꯅ ꯇꯥꯛꯄꯤꯔꯤ ꯈꯤꯇꯪ ꯇꯥꯕꯗ ꯂꯧꯁꯟꯕ ꯑꯗꯨꯝ ꯃꯌꯥꯝꯅ ꯉꯝꯕꯤꯔꯒꯗꯤ ꯏꯔꯥꯏ ꯂꯥꯏꯕ ꯋꯥꯅꯤꯗ ꯑꯗꯨꯕꯨ anyway ꯊꯥꯒꯠꯆꯔꯤ ꯂꯣꯂꯣ ꯃꯔꯤꯡꯃꯩ ꯊꯥꯒꯠꯆꯔꯤ ꯍꯦꯄꯤ ꯕꯥꯔꯗꯦ ꯇꯥꯛꯄꯤꯔꯤ ꯁꯤꯑꯥꯏꯁ ꯀꯣꯏꯔꯦꯡ ꯖꯥꯅꯤꯀꯣ ꯊꯧꯔꯝ ꯇꯧꯔꯤ ꯇꯨꯝꯃꯣ ꯊꯦꯡꯉꯦ ꯍꯥꯏꯔꯛꯏ ꯑꯣꯟꯊꯣꯛꯄꯅꯤꯀꯣ ꯑꯌꯤꯡꯕꯤ ꯑꯦꯂꯥꯡꯕꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯇꯣꯛꯆꯝ ꯃꯦꯔꯤ ꯃꯅꯦꯝꯕꯣꯛ ꯁꯥꯕꯗꯨꯅ ꯃꯔꯣꯜ ꯑꯃ ꯇꯥꯛꯄꯤꯔꯛꯑꯦ ꯊꯥꯒꯠꯆꯔꯤ ꯋꯥꯔꯤꯒꯤ ꯃꯇꯥꯡ ꯀꯦꯔꯦꯛꯇꯔꯗꯨꯅꯅꯤ ꯍꯥꯏꯇꯥꯔꯦ ꯕꯤꯖꯦꯟꯇꯤ ꯗꯦꯕꯤ ꯊꯥꯒꯠꯆꯔꯤ ꯗꯥꯏꯃꯟ ꯇꯤꯚꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯇꯠꯄꯁꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯅꯦꯠꯅꯅꯤ ꯅꯦꯠꯁꯦ ꯐꯖꯅ ꯇꯠꯂꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯅꯦꯠꯁꯤꯅ ꯇꯧꯕꯁꯤꯗꯤ ꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯕ ꯑꯗꯨꯅ ꯊꯥꯒꯠꯆꯔꯤ ꯔꯟꯖꯤꯇꯥ ꯀꯩꯁꯥꯝ ꯊꯥꯒꯠꯆꯔꯤ ꯑꯌꯤꯡꯕꯤ ꯑꯦꯂꯥꯡꯕꯝ ꯁꯟꯖꯔꯃꯥꯝ ꯇꯣꯃꯤꯁꯟ ꯍꯦꯄꯤ ꯕꯥꯔꯗꯦ ꯇꯥꯛꯄꯤꯔꯦ ꯀꯦꯁꯣ ꯂꯥꯏꯁ꯭ꯔꯝ ꯊꯥꯒꯠꯆꯔꯤ ꯁꯔꯒꯤ ꯀꯜꯄꯅꯥ ꯗꯥꯏꯂꯣꯛ ꯀꯌꯥ ꯑꯉꯛꯄꯅꯦꯅ ꯇꯥꯛꯄꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯀꯜꯄꯅꯥ ꯍꯥꯏꯅ ꯍꯥꯏꯕꯁꯤ ꯃꯤꯡ ꯀꯦꯁꯣ ꯂꯥꯏꯁ꯭ꯔꯝ ꯂꯣꯟꯁꯦ ꯂꯣꯟꯌꯥꯟ ꯉꯥꯡꯗꯅꯕꯅ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯣꯏꯔꯕꯅꯤ ꯀꯜꯄꯅꯥ ꯒꯥꯏꯁꯦ ꯃꯤ ꯃꯔꯣꯟꯅꯤ ꯍꯥꯏꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯏꯕꯦꯃꯟ ꯗꯦꯕꯤ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯖꯩ ꯁꯥꯔꯅ ꯃꯅꯦꯝꯕꯣꯛ ꯁꯥꯕꯗꯣ ꯑꯣꯟꯊꯣꯛꯅ ꯄꯛꯆꯩ ꯌꯥꯝ ꯃꯥꯟꯈ꯭ꯔꯦ ꯃꯅꯦꯝꯕꯣꯛ ꯐꯠꯇꯕꯤ ꯁꯥꯕꯤꯒꯤ anyway ꯊꯥꯒꯠꯆꯔꯤ ꯃꯇꯨꯝ ꯂꯥꯡꯂꯦꯝꯕꯤ ꯁꯥꯔ ꯋꯥꯔꯤ ꯌꯥꯝꯅ ꯐꯖꯩ ꯃꯅꯦꯝ ꯁꯥꯕꯗꯣ ꯌꯥꯝ ꯃꯥꯜꯂꯦ ꯄꯨꯂꯤꯁ ꯄꯥꯔꯁꯅꯦꯜ ꯁꯤꯕꯗꯣ ꯊꯥꯅꯤꯜ ꯃꯥꯜꯂꯦꯅ ꯇꯥꯛꯄꯤꯔꯦ ꯊꯥꯅꯤꯜꯗꯤ ꯄꯨꯂꯤꯁ ꯄꯥꯔꯁꯅꯦꯜ ꯅꯠꯇꯦ ꯃꯇꯨꯝ ꯂꯥꯡꯂꯦꯝꯕꯤ ꯋꯥꯔꯤ ꯇꯥꯕꯗ ꯈꯔ ꯉꯥꯎꯔꯝꯕꯅꯤ ꯉꯁꯤꯁꯦ ꯑꯗꯨꯅ ꯊꯥꯅꯤꯜꯗꯤ ꯃꯄꯨꯔꯣꯏꯕ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯗꯨꯗꯤ ꯃꯥꯗꯤ ꯄꯨꯂꯤꯁ ꯅꯠꯇꯦ anyway ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯨꯟꯅ ꯑꯃꯨꯛꯇꯪ ꯇꯥꯕꯤꯌꯨꯀꯣ ꯁꯨꯝ ꯂꯩꯗꯅꯀꯣ ꯈꯤꯇꯪ ꯀꯣꯛꯂꯩ ꯈꯤꯇꯪ ꯉꯁꯤꯗꯤ ꯂꯨꯕꯅꯦꯕ ꯇꯥꯕꯁꯦ ꯈꯤꯇꯪ ꯂꯨꯔꯞ ꯇꯧꯕꯅꯦ ꯑꯗꯨꯕꯨ ꯊꯥꯒꯠꯆꯔꯤꯀꯣ ꯃꯌꯥꯝ anyway ꯅꯤꯕꯥꯔꯥꯅꯤ ꯂꯩꯃꯄꯣꯛꯄꯝ ꯃꯇꯝꯁꯤ ꯑꯔꯣꯏꯕꯤ ꯇꯥꯔꯦ ꯅꯨꯄꯥ ꯂꯣꯏꯅꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯐꯕ ꯈꯨꯖꯣꯛ ꯈꯔ ꯃꯉꯥꯏꯔꯦ ꯍꯦꯄꯤ ꯕꯥꯔꯗꯦ ꯇꯨ ꯑꯣꯜ ꯇꯥꯛꯄꯤꯔꯦ anyway ꯊꯥꯒꯠꯆꯔꯤ ꯍꯦꯟꯗꯤ ꯂꯥꯏꯁ꯭ꯔꯝ ꯌꯥꯝꯅ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯇꯥꯕꯗ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯌꯥꯝꯅ ꯑꯣꯏꯍꯜꯂꯤ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯒꯤꯗꯤ ꯇꯥꯡꯀꯛꯁꯦ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ ꯈꯟꯖꯩꯅ ꯇꯥꯛꯄꯤꯔꯦ ꯆꯨꯝꯕꯅꯦ ꯍꯦꯟꯗꯤ ꯂꯨꯈ꯭ꯔꯦ ꯑꯗꯨ ꯃꯤ ꯑꯃꯅ ꯃꯤ ꯑꯃ ꯀꯗꯥꯏ ꯐꯥꯎꯕ ꯊꯛ ꯇꯧꯕ ꯌꯥꯏꯁꯦ ꯑꯗꯨꯝ ꯇꯥꯛꯄꯅꯦꯕ ꯑꯗꯨꯅ ꯃꯤ ꯌꯥꯝ ꯍꯩꯅ ꯁꯤꯡꯅ ꯂꯥꯡꯗ ꯊꯣꯟꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯇꯥꯛꯑꯦ ꯑꯗꯨꯅ ꯃꯃꯤꯠ ꯃꯃꯥꯏ ꯁꯤꯡꯅꯕꯒꯤ ꯄꯨꯝꯅꯃꯛꯁꯦ ꯍꯥꯏꯇꯥꯔꯦ
SK Abdul Thagachari Binodini Khomdram Thagachari Ngasigi Nungairaba Wari Sida Sargi Fajaraba characters sing don Tono Pakchakre Takpide. Thank you so much. Bem Zaning Tozam, Sarwari say Amna Fazay. My name is Savdia Mali, CDPO Hat Pasidi. Sokna Oideroi. Sokna Oideroi. Thagachari Natapide. So Thagachari Joy Ahibam. Joy Ahibam Thagachari. Tangjam Anjana, Sarangasi Wari Siam Noise. Pataba Manem Bokti Amno Mali Natapide. Thagachari. Sanjarbam Tomishana, Hasi Bishot, Aninga later Noise. Pazay. Manem Bok Sav de Mali Tapides. Manem Bok the best award goes to the Manem Bok Tarini. Thank you. Manem Bok Sav do the Rani Bilalik Sang Temasi Inspector Te Story and of a Manem do Natapide Manem Acting Igre. Manem do Hibasi ma'am. Thank you so much. Nasigitanka Kunungai CD Tapiri. Thagachari, Pomesori, SDPO Hatpagi. Tanin Awapam the Tadurijala. Wariam Fazay Tapiri. Thank you so much. Yuminasi. Binodini Komdram Thagachari. Happy birthday to all. Thank you so much. Inau Tokchom Thagachari Ngasi Wariam Fazay Tapiri. SK Abdul Thomas James Ngasi live see Pajana Yaugini Yauvani do Nechupura Arui Vitari. Man Thagachari Bimola Konsum Warinwaizi Mane Mama Savduya Mali Tapire Bimola Konsum Taurem Pramo Thagachari Panama Ibem Saning Togjam Sir Japan Bowl Pohubugi Nungai Tabane Net Namarola Man Tapire Hoi Japan Pohore Pilate Adubu Warning Pose and Odun Full time to the 1-1 Bog delayed in a co Adubu Maribok Haitare Yam Tina Pova do Oide Yam Sautok say Asia Gilady vaccine Garagaragar Hunter Europe Gilly vaccine Takhaira was the Europe missing Ki dena Haitare Yam the Kiravani on the Sibo the Yampai Haitare my theatre so see for the good and hiding Asia get him long lip Asian team. Thank you so much, baby Debbie. Yamnongai, sir, happily. Tangjamajana Manem Bok to the Pura Kiva Poe. Manem Bok to the Maito, Manem Bok Tenaradi, Yamnoini. Nandini Debbie, Madam Thagachari, very interesting. Pura Aroibini, Samamna Hanba Krayawasu, Nungaiba Makal Amani, Tapiri. Yes. So many madam. Kitang Laihanda Krasuluhan by Tangasi, the Wari Kraluhan Mani. Jitendra Mayang Lambam, Thagachari. Sir James, for the continuation of the second part after net cut. Yes. And we may take to Lehore. The pull up Thagacharake Aduna Hojapumang Mang Mataring, as he said, I am Sana Pajara. Sir. Induna Pratima Gi Mateng Pang Bane Kanjay Teng Tong Kangde Dum Yang Minerse Guest of Viromayam Punamakhayangi Warigidama Sargi Indu Manem Box have the Pele Hay Tapiri. Madamaito was a later was anate, lay was anning. Chela Sela Gatarasu, Wariam Noise Bamon Gi Mafamani the Chela Nangwing the Kangi Kistri Sav the Dumani either. Some charing the some the Kangsi Yerakudo. Hosikanang the Kissi box out yet. Quaimatam the Kissi Charakudu Chela and singing header. I don't know. Part 1, Part 2, I say what is it? So one Mukta 2 Mukta, Mayam Punamoxi, Wabo, Credible, pull up a Pologa Tagacharake. Thank you so much, Hanana Tagacheri. Nibarani Lema Popamasi. Thagachari, say Kanjan Birokose Masidang di. Ayawabo, Amana Mukalakani, the Mana Kanmana Taki, Aina Kanmana Tadina. Those are with the Ashom Yang and Napam Lord and Tazarek, the Yang Minasico. Madaga, Tagachering a sig, the Yam Kanotoja Roy, Anisi, Punjandra, the Matamja Mangani, a Kodia Mangway doing a sea, Oidore Maram, the Tankox, and Ishudo Kreva. So Tagachari, Matumla Lembi Tabiu, Kitang Lubaning a Sikese. Han bagi
इंदो हारिबा नुपीदुगी वारीदुना तोंगानबमनी अदुगा प्रतिमागी वारी तोंगानबमनी वारीदी हाइफेट मानै मोइनी द थोइसे अदुगा अमना मपुरोइबना खंग्रबनी अमना मपुरोइबना खंग्द्रिबनी थैंक यू सो मच पुलिस अमा हालिदो कनानो खंगदे मसीनी लेडी वफम से सो थैंक यू सो मच थागचरी पुनमक हनना अदुगा सिगिदी isai se amaka khongjaraga isai amasina mayam loina penbio aduga natradi matam so am thengani aiso amogna editing tawda yamna warani nga sigi oina aduga khonjel sunga sidi haitare khonji khar tarak wari si khar sangbaga aduna punamakki oina kathok charaga yening holakle oina khodol tamjaragi masida perminer se mayam punamak setya nengomangi mayekta James Sagrujamna sakpa Vinod Kumar Sarmana music obi saini yening holakle aigi thamoi se so thank you so much sai se taminar si punama yening holakle aigi thamoi se nangi nungsi satam urubada yening hulakle aigi tamuse nangi nungsi satam urubada tapthaba ngamlaktare aigi pukning se athaba ngamlaktare aigi wakhal se nangi satam na yakai halare nangi satamna yakai halare yening hulakle aigi thamuse nangi nungsi satam urubada nangi nungsi satam Uru